Senior artist ama Sona yung award pa kaya thabira me mi maran na khwang ko yoba mapa mane maku da satpa misa mane ai isani gi da mak thade ai khwai di na khun ma pa ne si di bo ne sumai khali Arti mi mangan maya ba poni phau na bo na ba di la ya do phau bu si di am lui ya da hai ne phau ra ka na de mi je photo na mi na ba lambi chal lo ma yeng na sida napal la do ma tom da ka jarak pan si la ka na tauroi da thabak to khat na re ba ai ne to ye ya re ai di ma am si bi ra ba ni music video ma nam ning ak ba di ke no ma taw ba film ma nam ning ba do noi yi nam ma ya roi thingjan me ya ba ain leiti ba thing ma ya ba jaga na Sibok tau ya di habu du wane. Kumai harau isi mak tau wakan nungai kana. Kunai sini ing tapa kana nungai wane. Kumai harau isi awari ya dia tau ya di. Kusikti kamera aja lekai khudingi lay. Lekai khudingi director lekhale. Dabani hujik se kari upcoming hide film da ano wala kada kari film gadi layri. Welcome back to Khonjal viewers. Ngasi Khonjal na Manipur film Sumang Lila Kaktana Tana Theater Amadi Isai Lamda Mayamna Henna Sakhangnaraba Adugumlaba versatile actor ama Khonjal na puduna luxury. So please join me in welcoming one of the most finest actor in Manipur, Daboni Guru ma'am. Daboni Guru ma'am hamamakta Khonjal gi mai kai tagi taram luxury. I gi jam no ai ba moment. Khonjal gi aina ji phammi ba Thorum se special way koina ai audience way na yeng ak padi YouTube da yamna masak thok ba hai masanan ba production value yam wang ba keno ma way sida ai na ai bujin dai to bi ko jan noi Kala chari Daboni han Daboni gamna deep oina changri kanda Daboni gi character sing na hadi saru ba character sing sida audience mayam ama no han ba yaw kre kaphan ba yaw kre and then gamna kino to han ba su yaw kre tare yam connect o hen ba su yaw kre du Daboni mayam na uriba character sing sigi marum da laiba Daboni se kanano haibado ngasi gi Khonjal gi khuthang dagi mati am thambi ba yaga yam diplomatic way hai da ko di yam no ai questions ne di real life real life ani ji ken mo se sidi ai khaki nate ai gumba ti sam lai re di akoina power ba ni ma pithribi shagai gi power ma magi reality ga screen ngani jigi keno sida yamtina koina khallu da bai ta maina like aiju amane ama di mam na di entertainer oina uba sum film da on the stage or live performance to we say no mai so the film na lo pa character da so motion na ba no ai pa ba 이 아와바 마사캉다바 개군간다서 좀 시앗 파사와 좀 맞아 떠오르 레이바 그노 아마이나 시디에 좀 다이방데 팅나바나 담이나 필름 영비싱이나 스크린다당 오니나 사이 아두데 좀 레이도니 하디 아코자 마판기 액터서 Hoji Bollywood da Shahrukh Khan adu da lai me anse akoi Shahrukh Khan gi magi screen no ba Shahrukh Khan gi character du u mani na du moi gi lifestyle jin maina mayum da di ma chu akoi gi mayum da lai ga na di mi cham mam dong na ga su dum lai am je ba po lui ken ho ne do ai ngon da ai gi punsi aina define the white daddy, Missy Sandong attack the say. I reality see the sina tragedy near Duga Canosina. I screen the
ꯂꯥꯏꯐꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯣ ꯄꯨꯟꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯗꯨꯝ ꯍꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏ ꯂꯩꯅꯕ ꯉꯥꯛꯇꯅꯦ ꯑꯗꯨꯁꯨ ꯑꯩ ꯏꯇꯣꯝꯗ ꯑꯗꯨꯝ ꯈꯜꯂꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯩꯒꯤꯁꯦ ꯈꯔ ꯀꯥ ꯍꯦꯟꯖꯜꯂꯦꯅ ꯍꯦꯟꯖꯜꯂꯦꯗꯤ ꯂꯣꯠꯁꯦ ꯃꯌꯥꯝ ꯇꯧꯅꯕꯁꯤꯗꯤ ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯤ ꯀꯥꯏꯅ ꯄꯦꯔꯥꯃꯤꯇꯔꯁꯤ ꯏꯇꯣꯝꯗ ꯁꯨꯝ ꯑꯣꯟ ꯀꯥꯟꯗ ꯑꯗꯨ ꯑꯩ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯗꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯍꯥꯏꯇꯥꯔꯦ ꯄꯤꯔꯝꯕ ꯈꯨꯗꯣꯜꯅꯦꯅ ꯑꯩ ꯈꯜꯂꯦ ꯑꯃ ꯈꯜꯂꯦꯗꯤ ꯃꯥꯒꯤ ꯀꯝꯄꯣꯖꯤꯁꯟꯅꯦꯅ ꯃꯥꯅ ꯁꯦꯝꯃꯝꯕ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯅꯦꯅ ꯈꯜꯂꯦꯗꯤ ꯑꯩꯅ ꯑꯥꯔꯠ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠ ꯇꯧꯔꯤꯕꯁꯤ ꯑꯩ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯃ ꯑꯣꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯨ ꯑꯣꯏꯖꯕ ꯑꯗꯨꯒ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯒꯤ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁꯦ ꯑꯩꯒꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕ ꯂꯥꯏꯐꯀꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯁꯦ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯀꯣꯛ ꯄꯨ ꯉꯝꯗꯗꯅ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕꯅꯣ ꯑꯩ ꯍꯥꯏ ꯉꯝꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯊꯝꯕ ꯉꯝꯃꯦꯕ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁꯨꯁ ꯃꯌꯥꯝꯁꯤ ꯀꯔꯤꯅ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯥꯔꯠꯁꯤꯅ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯄꯨꯜꯂꯨꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯄꯨꯜꯂꯨꯔꯒꯁꯨ ꯑꯩ ꯊꯤꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯁꯦꯠꯇ ꯆꯪꯈ꯭ꯔꯀꯥꯟꯗ ꯑꯩ ꯑꯗꯨ ꯂꯪꯊꯣꯛꯑꯝꯗ ꯌꯥꯗꯕꯅꯤ나 ꯑꯗꯣ ꯑꯩ ꯁꯤꯗ ꯐꯝꯈ꯭ꯔꯀꯥꯟꯗꯗꯤ ꯑꯗꯨ ꯂꯪꯔꯤꯅꯦꯕ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯀꯥꯟꯗ ꯑꯩꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯗꯦꯂꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯤꯅꯦꯕ ꯐꯣꯟ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯝ ꯑꯩꯅ ꯍꯩꯉꯥꯡꯗꯅꯤ ꯀꯨꯏꯗ꯭ꯔꯤꯕ 20-25ꯀꯤ ꯂꯣꯏꯁꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯑꯃ ꯇꯧꯏ ꯑꯗꯨꯗ ꯑꯩ ꯃꯇꯝꯗꯨꯕꯨ ꯏꯔꯥꯡꯁꯨ ꯂꯩꯕꯅꯤꯅ ꯄꯩꯁꯥ ꯌꯥꯝ ꯂꯤꯛꯅ ꯊꯣꯛꯏ ꯑꯩꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯣꯁ ꯑꯣꯏꯕꯅꯤ ꯑꯗꯨꯒꯤ ꯆꯠꯄꯁꯦ ꯑꯩ ꯋꯦꯂꯦꯠꯁꯦ ꯇꯥꯍꯧꯋꯦꯕ ꯒꯥꯔꯤꯗꯩ ꯀꯨꯝꯊꯕꯗ ꯄꯣꯀꯦꯠꯇꯒꯤ ꯇꯥꯍꯧꯕꯖꯥꯠꯅꯤ 10,000 ꯌꯥꯎꯈꯤ ꯀꯦꯁ ꯑꯣꯏꯅ ꯑꯩꯒꯤ 10,000ꯁꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯚꯦꯂꯨ ꯑꯗꯨꯒꯤ ꯚꯦꯂꯨ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯩꯉꯣꯟꯗ 10 ꯂꯥꯈꯃꯨꯛꯀꯤ ꯚꯦꯂꯨ ꯑꯣꯏꯅꯦꯕ ꯑꯩ ꯃꯔꯝꯗꯤ ꯑꯩꯅ ꯑꯗꯨ ꯁꯤꯖꯤꯟꯅꯗꯣꯏ ꯌꯥꯝ ꯂꯤꯛꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯤ ꯁꯤ ꯇꯧꯕ ꯍꯥꯏꯅ ꯂꯣꯏꯅ ꯄ꯭ꯔꯤ ꯁꯦꯠ ꯇꯧꯔ ꯊꯝꯈ꯭ꯔꯕ ꯄꯩꯁꯥꯅꯦꯕ ꯇꯥꯍꯧꯔꯦ ꯏꯁꯩ ꯍꯧꯗ꯭ꯔꯤꯉꯩꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯏꯁꯩꯗꯤ ꯍꯧꯖꯜꯂꯦ ꯑꯩ ꯄꯔꯐꯣꯔꯝ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯊꯃꯣꯏꯗ ꯄꯨꯏ ꯑꯩ ꯏꯁꯇꯨꯗꯦꯟ ꯏꯅꯥꯎꯁꯤꯡ ꯑꯅꯤꯒ ꯆꯠꯂꯤ ꯃꯣꯏ ꯅꯨꯡꯗꯥꯡ ꯆꯠꯄꯅꯤ ꯑꯗ ꯑꯩ ꯄꯤ ꯇꯥꯔ ꯀꯞꯄꯦꯕ ꯅꯨꯃꯤꯠꯁꯦ ꯏꯇꯣꯝꯗ ꯂꯣꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗ ꯂꯥꯏꯐꯁꯤ ꯑꯁꯥꯝ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯀꯩ ꯑꯁꯥ ꯑꯩꯉꯣꯟꯗ ꯄꯤꯔꯤ ꯄꯅꯤꯁꯃꯦꯟꯁꯤ ꯀꯩ ꯏꯁꯣꯔꯅ ꯑꯣꯏꯅ ꯋꯥꯔꯧꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇꯨ ꯂꯥꯏꯕꯨꯡꯗꯁꯨ ꯇꯧꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯦꯟꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯏꯁꯇꯦꯖ ꯀꯥꯈꯠꯀꯥꯟꯗꯗꯤ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯆꯠꯃꯤꯟꯅꯩ ꯑꯁ ꯑꯣꯖꯥ ꯅꯪ ꯑꯉꯛꯄꯅꯦ ꯅꯪ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯀꯩꯅꯣ ꯇꯧꯔꯝꯃꯒ ꯒ꯭ꯔꯤꯟ ꯔꯨꯝꯗ ꯐꯝꯃꯝꯕꯒꯤ ꯃꯨꯠꯇꯨ ꯀꯥꯈꯠꯈ꯭ꯔꯒ ꯑꯅꯤꯁꯦ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯀꯞꯅꯤꯡꯉꯦ ꯃꯩꯈꯨꯝ ꯑꯃ ꯎꯞꯄꯒꯅꯦꯕ ꯆꯠꯂꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤ ꯑꯩꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯣ ꯁꯤꯒꯤ ꯀꯥꯟꯅꯕꯅ ꯑꯩ ꯉꯁꯥꯏ ꯍꯥꯏ ꯁꯤꯅ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯃ ꯑꯣꯏ ꯑꯩꯈꯣꯏ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯁꯤꯟꯅꯦꯕ ꯗꯤꯄ꯭ꯔꯦꯁꯟꯅ ꯅꯥꯕ ꯀꯩꯗꯧꯕ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯗ ꯐꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩ ꯋꯥꯈꯜ ꯂꯩꯅꯥꯒꯤ ꯑꯣꯏꯕ ꯒꯨꯂꯤ ꯑꯝꯇ ꯆꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯆꯥꯗ꯭ꯔꯤ ꯑꯩ ꯆꯥꯗꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯂꯣꯏꯈꯤꯅꯤꯁꯨ ꯈꯪꯉꯤ ꯃꯔꯝꯗꯤ ꯉꯝꯃꯦꯕ ꯏꯁꯥꯅ ꯀꯔꯤꯅ ꯉꯝꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯅꯦ ꯑꯩ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯕ ꯑꯩ ꯀꯂꯥ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯁꯤ ꯄꯣꯊꯥꯕ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ sina ay life ni sina ay puksak ni sina ay everything ay tare adu aino army wonam ta so natraga any profession am do ma so yaroi ba ma sina ay khalle o isona ay je fazana nang si ma si ay screen play am do character je fazana sema thambiram jani ga na su khalle ke kan leite si mangai
ꯑꯗꯨꯝ ꯊꯦꯡꯅꯕ ꯇꯥꯔꯦ ꯑꯋꯥꯅ ꯁꯤꯅ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯌꯦꯡꯉꯛꯄꯗꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯂꯥꯁ 6-7 ꯌꯔꯁꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯀꯩꯅꯣꯁꯤꯗꯗꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯣꯏꯔꯣ ꯏꯁꯩ ꯅꯣꯡꯃꯥꯏ ꯂꯤꯂꯥ ꯇꯧꯔꯤꯕ entertainment industry ꯀꯩꯅꯣꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯍꯦꯟꯅ ꯏꯐꯦꯛ ꯇꯧꯋꯤ ꯍꯥꯏꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯍꯥꯏꯁꯤꯃꯛꯇꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯈꯨꯟꯅꯥꯏꯁꯤꯅ ꯏꯪ ꯇꯞꯄ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯑꯗꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯍꯥꯏꯁꯦ ꯋꯥꯔꯤꯉꯩꯗ ꯇꯧꯕ ꯌꯥꯗꯦ ꯊꯤꯡꯉꯛꯄ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯏꯇꯣꯝꯗ ꯊꯣꯛꯄ ꯏꯀꯥꯏꯖꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯒ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯅꯤꯁꯤꯗꯤ ꯈꯤꯇꯪꯗꯤ ꯑꯔꯨꯕ ꯐꯤꯕꯝꯁꯨ ꯑꯣꯏꯌꯦꯕ ꯑꯄꯨꯟꯕꯒꯤ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯩ ꯇꯧꯔ ꯍꯤꯡꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯋꯥꯈꯜ ꯁꯣꯟꯊꯕꯁꯨ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯅ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯅꯕꯨꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯋꯥꯗꯕ ꯃꯆꯥ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯑꯋꯥꯕꯁꯤꯅ ꯍꯦꯟꯅ ꯋꯥꯔꯕꯣꯏ ꯈꯜꯂꯤ ꯍꯥꯏꯗꯤ ꯐꯤꯂꯝꯒ ꯇꯥꯔꯒꯗꯤ ꯑꯩ ꯋꯥꯔꯤꯁꯦ ꯀꯔꯤ ꯐꯤꯂꯝꯒ ꯃꯃꯤꯡ ꯊꯣꯟꯕ ꯌꯥꯏ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯈꯟꯅꯗꯕ ꯃꯤꯁꯦ ꯃꯤꯁꯤꯡ ꯌꯥꯝꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯨꯚ ꯑꯣꯟ ꯇꯧꯔꯛꯇꯕꯗꯤ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯑꯦꯛꯁꯄꯦꯔꯤꯌꯦꯟꯁ ꯑꯣꯐ ꯂꯥꯏꯐꯅꯤꯗ ꯄꯨꯟꯁꯤꯗꯤ ꯑꯗꯨꯝ ꯁꯤꯅꯤ ꯀꯩꯅꯣ ꯄꯨꯟꯁꯤ ꯁꯤꯒꯤ ꯑꯀꯥꯀꯨꯝ ꯃꯌꯥꯝꯁꯤꯗ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯣꯏꯈꯤꯗꯣꯏꯅꯦꯕ ꯆꯠꯄ ꯂꯣꯏꯗꯅ ꯑꯗꯨꯝ ꯇꯨꯈꯤꯗꯣꯏꯅꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯗꯦꯁꯇꯤꯅꯦꯁꯟꯁꯤꯗꯤ ꯂꯩ ꯄꯣꯟꯇꯦ ꯑꯩꯈꯣꯏ ꯑꯩ ꯑꯄꯦꯟꯕ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯀꯅꯥꯝ ꯃꯤ ꯑꯃꯇ ꯑꯄꯦꯟꯕꯗꯤ ꯄꯤ ꯉꯝꯄꯣꯟꯇꯦꯕ ꯐꯦꯝꯗ ꯄꯣꯄꯨꯂꯔꯤꯇꯤꯗ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯕ ꯅꯥꯀꯜ ꯑꯃꯗ ꯑꯗꯨꯝ ꯍꯣꯡꯉꯅꯤ ꯄꯩꯁꯥ ꯌꯥꯝ ꯂꯩꯔꯒꯁꯨ ꯃꯥꯏꯁꯨ ꯏꯁꯨ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯁꯝꯅ ꯃꯌꯥꯝꯅ ꯎꯅꯔꯤꯕ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯔꯨꯝꯗꯁꯨ ꯑꯗꯨꯝ ꯑꯋꯥꯕ ꯋꯥꯔꯤ ꯂꯤꯊꯣꯛꯇꯕ ꯃꯌꯥꯝ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯅꯔ ꯂꯩꯔꯝꯗꯣꯏꯅꯦ ꯑꯗꯨ ꯗꯥꯕꯣꯅꯤ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯑꯥꯔꯇꯤꯁ ꯑꯃꯅꯦ ꯍꯥꯏꯕꯗꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯊꯣꯛꯑꯦꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯉꯁꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯛꯄꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁ ꯍꯥꯏꯔꯤꯕ ꯋꯥꯔꯗꯁꯤꯅ ꯗꯥꯕꯣꯅꯤꯗꯒ ꯄꯤꯕ ꯀꯔꯤ ꯆꯦꯟꯖꯀ ꯄꯤꯕ ꯂꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯅꯒ ꯂꯩꯗꯅ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯒ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯀꯃꯥꯏꯅ ꯂꯩ ꯁꯛꯁꯦꯁꯁꯤꯗꯤ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯤꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯑꯣꯏꯗ꯭ꯔꯤꯗꯤ ꯀꯩꯁꯨ ꯊꯩꯕꯣꯡ ꯃꯅꯨꯡꯒꯤ ꯇꯨꯃꯤꯠꯀꯨꯝꯕꯅꯤ ꯀꯩꯁꯨ ꯌꯥꯝ ꯄꯤꯛꯄ ꯏꯁꯄꯦꯁ ꯑꯃꯈꯛꯇꯅꯦ ꯑꯩꯈꯣꯏꯕꯨ ꯈꯪꯕꯤꯔꯤꯁꯤꯗꯤꯀꯣ ꯍꯥꯏꯗꯤ ꯐꯨꯠꯕꯣꯜꯗ ꯍꯥꯏꯔ ꯃꯦꯁꯤ ꯔꯣꯅꯥꯜꯗꯣ ꯑꯣꯏꯗꯧꯅ ꯇꯧꯔꯒꯗꯤ ꯍꯣꯏ ꯁꯛꯁꯦꯁꯅꯦ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯏꯔꯝꯗꯝꯁꯤꯐꯥꯎꯗ ꯁꯤꯗꯐꯥꯎꯗ ꯃꯌꯥꯝꯁꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯣꯗꯤꯌꯦꯟꯁꯄꯨ ꯄꯨꯛꯄꯦꯟ ꯄꯦꯜꯍꯟꯕ ꯉꯝꯕ ꯑꯦꯟꯇꯔꯇꯦꯅꯔ ꯑꯣꯏꯗ꯭ꯔꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯁꯣ ꯃꯦꯅꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏꯗꯤ ꯄꯛꯏ ꯄꯛꯇꯦ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝꯈꯤꯗ꯭ꯔꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯐꯥꯎꯗ ꯑꯩꯅ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯕꯨ ꯌꯥꯗꯕ ꯙꯃꯥ ꯂꯩ ꯑꯗꯨꯕꯨ ꯁꯨꯝ ꯌꯪꯁꯇꯔꯁꯤꯡꯗ ꯍꯧꯖꯤꯛꯀꯤ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯗꯨꯒꯤ ꯀꯩꯅꯣꯗ ꯌꯪꯁꯇꯔꯁꯤꯡꯗ ꯁꯤꯒꯤ ꯀꯩꯅꯣ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯇꯥꯔꯗꯤ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠ ꯂꯣꯝꯗꯣ ꯍꯥꯏꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯗꯣꯏꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯕ ꯃꯑꯣꯡ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯒꯜ ꯇꯧꯕ ꯈꯥꯡꯕ ꯀꯟꯕ ꯋꯤꯜ ꯀꯔꯦꯖ ꯀꯟꯐꯤꯗꯦꯟꯁꯁꯤꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯦꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔ ꯂꯩ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯦ ꯇꯧꯕꯇꯕꯨ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯇꯗꯤ ꯄꯥꯝꯖꯕ ꯑꯃ ꯅꯝꯕꯔ ꯋꯥꯟ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯄꯥꯝꯖꯕꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯈꯤꯇꯪ ꯄꯥꯝꯖꯕꯁꯤ ꯈꯨꯄꯥꯝꯁꯤ ꯀꯃꯥꯏꯅ ꯄꯥꯝꯕꯅꯣꯅ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯝꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁ ꯑꯩ ꯁꯛ ꯈꯔ ꯐꯖꯔꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯁ ꯃꯥ ꯑꯦꯜꯕꯝ ꯀꯨꯝꯃꯗꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯁ ꯃꯥ ꯃꯌꯥꯝ ꯄꯥꯝꯅꯔꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯄꯣꯁ ꯇꯥꯏ ꯑꯗꯨꯒꯤ ꯄꯥꯝꯕ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯃꯥꯒꯤ
ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯄꯗ ꯌꯥꯎꯔꯛꯄ ꯃꯒꯨꯟꯗꯨꯅ ꯃꯥ ꯃꯁꯥꯅꯗꯤ ꯈꯜꯂꯝꯗꯕ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯑꯄꯥꯝꯕ ꯑꯣꯟꯈꯤꯕ ꯑꯃ ꯑꯩ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯗꯦ 시디 룩 거의 방어담네 angau 뭐야 간다 그런데 아트 람비시디 풋볼다수 아이 컴퍼리전 비비자버디 나티 골 아마 산마 이제 민망나 산도이네바 파울 도르수 로이나 레프리나 레드 카드 살라카니 골 잘레 좀 필름나 골 산미지 가만히 강게 필름나 액터만나 골 산도이지 그나와이데 산도이노 막 비웨암 누이 퍼포밍 아트 액터만나 참 파제 하이두이제 마나 토업니나 하이두이제 나트라가 시디 막 비웨암 루고 보네 미 아마가수 와칸 아이앵바 아마가수 와칸 마나데요 마나다부두나부 그나고마나 액터 마르크다수 그나고마나 아이디 라즈누 나타디 옌데 아이디 카이쿠나 타디 옌데 아이디 소리 senjam 나타디 마이 생나타디 타인디 런비 동나나 헤나 파미 하이바 실레이제 퍼포밍 아트디 타모이나 레퍼 와립시나 아이앵무싱기 타모이나 레퍼 와립시나 아이게이나 렙나리버 와립시나 띠바 마크네 아디 타르가디 포뮬라 라이티버 콘지 아코이나 호나도이제 옌비리바 미암지부 야나보 호나도이네 옌기리바 미암지나 아마토이나 야나보 호나바 이제 아라이바 타박티 나테 아디 타디 퍼포밍 아트 공당전기는 칸다르가디 아이앵 사이 룩카이 팜 마마상네 angau wolak pa masang toksanarga pamadu nadi ai success hojiki matam da so yamana hedi social media gi matamnina ngasai masak khara phazaragadi yengba khara nungairagadi anatomy khara chummagadi album film da pushan bagi machatna machale adu dabani sigi matang sida khoina sum khangjaning wai tare ko si matang sida koi gi Manipuri film industry gi lairiba union se सिसिनगदी करी करी पाइखतफम थोकपा अदुंगबा कनो रूल्स का लेबरा नत्रगना एनीवन चंगागा आईफोन कुमनिंगे हारगा माइना कुमबदम याब्रा एल्बम दुम कुमबा याब्रा नत्रगना अयामना सो अखोइना ताजरको मतमदे एल्बम कुमगे हाय तारगदी हेरो सानिंगबा मीनागा पैसा पुथो कुमहनबा हेरोइन सानिंगबा मीनागा माइ कुमहनबा क्यामु यामना चुम्बो वाफम नो सिसिना सी अदुम लैबजाने दि अखोइदि यावरक्त्रेको यावरक्त्रेदि हुजिकी मीडिया से हम फरक पा दिगा फिल्म में नत्रगा या म्यूजिक वीडियो में नंबर जे लाइथोरक पगे हाय तारे मरुइना डिजिटलाइज तोरक पता इदी युमदोंग गुदिंगी लेकाय हमना कैमरा अनिउम लैने अखोई ममांग सेलुलॉइड तोरक प मतमना अखोइना कुमदि आइदी डिजिटल लक्ट्रिङैदा मणिपुर कैमरा अमखक अनि खंग लेरगन अनि दुना ने सिनेमा नममिजि बाबो हुजिकती फिल्म नंबर याबा सिनेमा से लेकाय कैमरा फिल्म नंबर याबा कैमरा से लेकाय खुदिंगी लेकाय खुदिंगी डायरेक्टर लेखले अदो ngसाइगी पोचे मरांग गायरकपनिना लाइलाइना कनो तोंनारकपा हाइतारे अदुना हुजिकी मतमजिदा म्यूजिक वीडियो मा इसाना स्पॉन्सर तौजारागा नत्रगा आई नुंसीबीबा अमने याता थोलौना थांदोपा अदो अखोइना अदुगी एंट्री दो नतबा अखोइना लाइबा फाउ बाय तारे खोजे मा यारनी ने येंगसी याहल लगे येंगसी तंकक नाइन हाइता तंकक नाइन लाखी तंकक नाइन तप पिक नाइन लिसल पतना तंकक अदुगी केनो दमा एक्सपीरियंस तसु हम कानारे अदुना खुदोंग थीबा बाबू ये ऑडियंस सिंगी गा आई लेनरीबा मरीदा तौगदबा तौरोइदबा सिंगसे खुदोंग थीबा तोइना नंगरमनिना अदो मसी पोसे आईगी पॉइंट ऑफ व्यू दा आईगी मियेंग दा हाइवारगदी हुजि ट्रेन तौदबा पोत हाइतारे तमदबा पोत दे उबगा ताबगा न सुम तौबसिदी मांगना तांगना बाई मसा एक्टर वोइरो टेक्नीशियन वोइरो एक्सपीरियंस ट्रेन तौर मतुंगदा अमु एक्सपीरियंस हाइनमजु लेदना अदो परफॉर्मिंग आर्ट दी एक्सपीरियंस जो हम थिना दरकार ले सर्टिफिकेट पाइबदगी एक्सपीरियंस नेना ई दरकार ले हाइनिंगे मरमदी एक्सपीरियंस सी न सिददी ngसाइ ai अखोइदी मियाम
audience na lepa warem ne ba khoi da khoi mai pak pa mai thi audience na ne ado audience na lepak to je goal ani chale as 30 minute tanga re as last goal chan nga as moi thoi re do na te ba khoi gi krai do chan du no common sense na yaning da ba si amna thamoi na lepa warem ne phajai ha ju thamoi na pi do ni ma sina sigi posi ne aduna akhoi kitang niom sum no hona ba hai ta si film forum na natraga any akhoi gi lai ba gil association organization mai sina khak ne initiative lo ga su yar we music video manam ning akpa di keno ma taw ba film manam ning ba do noi gi nam ba yar we ai di tingjan me aba ain leiti ba mi gi ning tam bani da na do hoi ting me aba jaga na chibok to ya de ha bu du wa ne ado swai ji da akhoi bab ta na khoi den phai bab ta na sat pa na manipur gi oina di akhoi se akhoi masa ga am lai da na art ki oina di pukai ji yam chon na lai ba ni da na aduna ngasai phajana niom chumna hai tare actor bo su isai sakya su any performing art jagoi sagya so akhoi gi di loina ma bandom lomba ya ba machang ne akhoi da lei kitang grassroots gi niom chumna shortcut ta na ta sam bi lam da lam wa ngasai dei sang hai je samjal la kan hai kan shortcut ta art ba di aduni ai khak mang mana ta na entire industry pulap lumina pa da one thing atopa ma da na mu apa phajawa acting amna excellent performance ki wari tok thu ga na niom chumna ojaguru khala RCD game and sports ta sudung art discipline ni ba koine acting tam hana discipline an tam mani da sina sagi schooling yaw pagi kana bujina discipline je haying phawra kan mainstream ji da di film da kai da di phawra kan da mi ji heroine kumba da phawale autograph photo na mina lambi chala so mam jeng na sida napal la dum tom da kajarak pan sila kan da ethics la lakba adi tawroi da thabak to khatna re ba aina tawri ye yare ai di mam nuksi bi ra bani ai dia phawani na khalak pa je artist sing gi ego wai tari ni ego je si soidram ni adu kari na kalau doi no ha kanda schooling yaura ga di sai mojagu ne discipline akoi ethics culture loi tagla ga doi ni acting ai di ara hai ni adu di tak tak te khoina ga art ojagu da ithak thong da khoiram na tongnari se sigi manungi ba aesthetic value hai ta ne onthong na phaja gra jane ado khangtak ta gi tau gi ta ga di lori je hayeng power kan ai kamain to ga da ge ego control to wangam da ba culture ethics am ta yaw ga da na crime gi oi ba kai do ai di to hai da ba ta hai da ba to do athok me ama ba bok ta do ma khoi society si tanari da na simani por kha ki wa na te khoi apawa film the power di wa thok ti da ya mi da khoi loina ma ne ado si adui chang jo handara ka doi ne khoi phajana schooling do si di loina mak ta phai hai ta aduna sigi initiative city isai sana logja ga dam ni sana wakhal ta na hai ta khoi art ki lam na chapining ga di performing artist winning ga di webining ga di oira ge khan na hai ta matam ni kha chang ni pai ja roi marak tu di oidring ai ji yam ning han na rakani yam na khodong thi ba lai ni adu mayong na batai khang ma tai ai gi mo ni kwa mande ai ju ai gi bu di ke su film kung ge khan gi dam ni na ke su lai gi de film kung ge na ai khan gi de kam khan de sumang la yaw ge su khan gi de ai personal theater de harok pa ni Pantubinat mandi da adi mamang da Basikong Dramatic Association dagi Pantubinat mandi da Basikong Dramatic Association dagi am pagui kui de sai am makai ni mulai
ꯄꯥꯟꯊꯣꯏꯕꯤ ꯃꯟꯗꯤ ꯌꯨꯝꯅꯥꯝ ꯀꯥꯏ ꯂꯥꯛꯀꯥꯟꯗꯒꯤꯗꯤ ꯑꯩ ꯊꯤꯌꯦꯇꯔꯗꯨꯗ ꯂꯨꯞꯄꯒ ꯂꯩꯕꯅꯦ ꯑꯩ ꯄꯔꯁꯅꯦꯂꯤꯇꯤꯁꯤꯅ ꯐꯤꯂꯝ ꯀꯨꯝꯒꯦ ꯀꯥꯏꯅ ꯑꯩ ꯈꯟꯈꯤꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩ ꯑꯗꯨꯗ ꯉꯥꯎꯖꯕꯅꯦꯕ ꯅꯣꯡꯉꯥꯜꯂꯦ ꯑꯣꯖꯥ ꯃꯅꯥꯛ ꯆꯠꯅꯤ ꯅꯣꯡꯉꯥꯜꯂꯦ ꯔꯤꯍꯔꯁꯦꯜ ꯐꯦꯁꯇ ꯑꯗꯨꯝ ꯊꯕꯛ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯔꯨꯅꯤ ꯑꯗꯒꯤ ꯍꯣꯔꯦꯟ ꯔꯤꯍꯔꯁꯦꯜ ꯂꯣꯏꯔꯅꯤ ꯑꯣꯖꯥꯅ ꯇꯝꯕꯤꯕ ꯀꯩꯗꯧ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯒ ꯂꯥꯛꯄ ꯁꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯆꯍꯤ ꯑꯃꯅꯤꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯕꯒꯤ ꯄꯤꯁꯃꯦꯀꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯍꯥꯏꯔꯛꯄ ꯑꯍꯥꯟꯕ ꯍꯥꯏꯔꯛꯄꯗ ꯑꯩ ꯌꯥꯎ ꯉꯝꯈꯤꯗꯦꯕ ꯌꯥꯝ ꯀꯨꯏꯅ ꯈꯟꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯥꯟꯊꯣꯏꯕꯤ ꯃꯟꯗꯤꯔ ꯑꯃꯗꯤ ꯑꯩ ꯑꯣꯖꯥ ꯔꯥꯖꯦꯟ ꯊꯥꯗꯣꯛꯑ ꯆꯠꯅꯤ ꯈꯟꯕꯗ ꯌꯨꯝ ꯄꯥꯜꯂꯝꯗꯥꯏꯗ ꯅꯤꯉꯣꯟꯅ ꯃꯄꯥꯝ ꯊꯥꯗꯣꯛꯑꯝꯗꯥꯏꯗ ꯀꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯈꯤ ꯍꯥꯏꯇꯥꯔꯦ ꯕꯣꯟꯗꯤꯡ ꯀꯟꯃꯟꯈꯤꯗꯅ ꯀꯩꯁꯨ ꯍꯔꯥꯎꯈꯤꯗꯦꯕ ꯃꯇꯝꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯗꯣꯔꯦꯅ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯗꯣꯏꯗꯨꯗꯤ ꯀꯟꯗꯤꯁꯟ ꯑꯃꯗꯅꯦ ꯁꯤꯅꯦ ꯑꯩ ꯉꯁꯥꯏ ꯑꯩꯒꯤ ꯂꯥꯏꯐꯇ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯄꯗ ꯁꯦꯠ ꯁꯥꯔ ꯊꯝꯕꯤꯔꯝꯃꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯐꯤꯂꯝꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯇꯕ ꯌꯥꯏꯑꯕꯀꯣ ꯅꯨꯡꯉꯥꯏꯇꯕꯩ ꯅꯠꯇꯕꯀꯣ ꯑꯩ ꯕꯣꯟꯗꯤꯡꯗꯣ ꯑꯩ ꯄꯨꯔꯥ ꯀꯩꯅꯣꯝꯗ ꯂꯩꯈ꯭ꯔꯦꯕ ꯑꯩ ꯆꯍꯤ 10 ꯍꯦꯟꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯑꯕꯅꯤꯅ ꯂꯤꯄꯨꯟ ꯑꯃꯅ ꯄꯥꯟꯊꯣꯏꯕꯤ ꯃꯟꯗꯤꯔꯅ ꯄꯨꯟꯈ꯭ꯔꯦꯕ ꯑꯗꯨꯗ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯔ ꯂꯩꯖꯕꯅꯦ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨꯅ ꯑꯗꯣ ꯁꯣꯝꯗꯗꯤ ꯆꯍꯤꯗꯤ ꯁꯨꯝ ꯍꯥꯞꯀꯠꯂꯤ ꯄꯥꯈꯪ ꯐꯥꯒꯠꯂꯤ ꯁꯨꯝ ꯌꯨꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯄꯥꯝꯖꯕ ꯑꯥꯔꯠꯁꯤꯁꯨ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒ ꯄꯩꯁꯥ ꯍꯥꯏꯗꯤ ꯊꯤꯌꯦꯇꯔꯗꯒꯤꯗꯤ ꯌꯥꯝ ꯂꯤꯛꯏꯗꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯟꯊꯣꯏꯕꯤ ꯃꯟꯗꯤꯔꯗ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯐꯪꯗꯦ ꯁꯦꯂꯔꯤ ꯒ꯭ꯔꯥꯟ ꯂꯥꯛꯇꯕꯒꯤꯀꯣ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣই ꯊꯥꯒꯤ ꯁꯦꯂꯔꯤꯁꯤ ꯂꯨꯄꯥ 500ꯅꯦꯕ ꯊꯥꯒꯤ ꯁꯦꯂꯔꯤ ꯂꯨꯄꯥ 500ꯅꯦ 500ꯁꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯦꯕ ꯑꯗꯣ ꯑꯗꯨꯅꯗꯤ ꯂꯥꯏꯐ ꯑꯃ ꯁꯦꯝꯗꯤ ꯌꯥꯗꯦ ꯑꯗꯣ ꯊꯤꯌꯦꯇꯔ ꯍꯥꯏꯁꯤꯗꯤ ꯊꯤꯌꯦꯇꯔ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯆꯠꯊꯦꯡ ꯄꯣꯁꯅꯤꯝ ꯊꯤꯌꯦꯇꯔꯒ ꯆꯣꯡꯉꯤꯕ ꯇꯧꯔꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯁꯂꯥꯝ ꯀꯣꯠꯀꯗꯕ ꯄꯣꯁꯅꯤꯝ ꯊꯤꯌꯦꯇꯔꯒꯤ ꯑꯦꯛꯇꯔꯁꯤꯡ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯁꯤꯗꯤ ꯀꯠꯊꯣꯛꯄꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯕꯅꯦꯕ ꯑꯣꯏꯖ ꯊꯛ ꯌꯥꯎꯗꯕ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯁꯦꯡꯕ ꯑꯥꯔꯇꯤꯁꯅꯦꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦ ꯍꯣꯏ ꯆꯨꯝꯃꯦꯗꯕꯅꯤ ꯉꯁꯥꯏꯒꯤ ꯍꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯥꯡꯗꯒꯤ ꯍꯧꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯁꯤꯒꯤ ꯁꯛꯇꯝ ꯊꯤꯍꯜꯂꯛꯄ ꯑꯗꯒꯤꯗꯤ ꯂꯩꯗꯅ ꯍꯥꯏꯗꯤ ꯊꯤꯌꯦꯇꯔꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁꯀꯤ ꯃꯒꯨꯟ ꯈꯪꯗꯅ ꯃꯔꯛꯇ ꯆꯣꯡꯁꯤꯜꯂꯛꯑꯒ ꯉꯁꯥꯏꯒꯤ ꯐꯤꯜꯝꯒꯤ ꯃꯁꯛ ꯑꯃꯕꯨ ꯅꯠꯇ꯭ꯔꯒ ꯑꯦꯟꯇꯥꯌꯔ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯕꯨ ꯊꯤꯍꯟꯕꯒꯤ ꯑꯗꯨꯁꯨ ꯔꯣꯜ ꯑꯃ ꯂꯧꯗꯕ ꯅꯠꯇꯦ ꯑꯗꯣ ꯗꯥꯕꯣꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯒ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃ ꯎꯕ ꯑꯥꯔꯇꯤꯁ ꯑꯃ ꯎꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯩꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯁ ꯑꯩ ꯉꯁꯤ ꯑꯗꯨ ꯊꯦꯡꯅꯔꯛꯑꯦ ꯀꯥꯏꯅ ꯋꯥꯔꯤꯗ ꯂꯤ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁ꯭ꯄꯦꯁꯦꯜ ꯃꯣꯃꯦꯟ ꯑꯃ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯌꯥꯝꯕ ꯑꯣꯗꯤꯌꯟꯁꯤꯡ ꯐꯦꯟꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯐꯥꯎꯅꯔꯝꯃꯦ 나 ꯑꯩ ꯈꯟꯖꯩꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯦꯛꯁꯦꯁ ꯇꯧꯕ ꯉꯝꯃꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯦꯛꯁꯦꯁ ꯇꯧꯕ ꯉꯝꯃꯛꯄꯁꯤꯅ ꯑꯌꯥꯝꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯒꯨꯟꯁꯦ ꯍꯟꯊꯩꯌꯦꯅ ꯂꯧꯒꯗ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯗꯥꯕꯅꯤꯒꯤ ꯋꯥꯐꯝꯗꯣ ꯈꯔ ꯊꯝꯕꯤꯔꯝꯃꯨꯅꯦ ꯌꯥꯝ ꯇꯣꯏꯅ ꯎꯕ ꯄꯣꯠꯇꯤ ꯀꯩꯅꯣ ꯇꯧꯗꯦꯗꯅ ꯃꯒꯨꯟ ꯂꯩꯇꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯇꯥꯡꯕ ꯄꯣꯠ ꯑꯩꯁꯦ ꯇꯥꯡꯅ ꯐꯪꯕꯗꯨꯕꯨꯅꯦꯕ ꯁꯅꯥꯁꯦ ꯒꯣꯜꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡ ꯁꯤꯗ ꯂꯩꯕ ꯅꯨꯡ ꯁꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯁꯅꯥꯁꯦ ꯑꯍꯣꯡꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯤꯗꯅ ꯀꯩꯁꯨ ꯅꯠꯇꯕ ꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯊꯥꯏꯕ ꯅꯨꯡꯁꯤꯅ ꯁꯅꯥꯗꯧꯅ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯕ ꯄꯣꯠ ꯑꯈꯟꯅꯕ ꯖꯒꯥꯗꯗꯪ ꯐꯪꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯅꯥꯗ ꯍꯦꯟꯅ ꯇꯥꯡꯗꯣꯏꯅꯦ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯕ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯀꯩꯅꯣꯅꯤ ꯇꯣꯏꯅ ꯎꯔꯛꯑꯒꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯅꯤꯡꯉꯛꯇꯕ ꯃꯒꯨꯟ ꯍꯟꯊꯔꯛꯄ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯝꯁꯦ ꯑꯩꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇ ꯍꯥꯏꯔꯁꯦ ꯑꯩꯅ ꯀꯟꯇꯦꯟ ꯑꯃ ꯊꯥꯒꯠꯄꯁꯦ ꯔꯣꯅꯤ ꯑꯍꯤꯡꯕꯅꯤ ꯑꯗꯨꯒ ꯁꯦꯟꯁꯔ ꯇꯧꯗꯦ ꯃꯥ ꯐꯤꯜꯇꯔ ꯇꯧꯗꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯛ ꯐꯖꯍꯟꯕꯒꯤ ꯐꯤꯜꯇꯔꯗꯨ ꯅꯠꯇꯦꯀꯣ ꯑꯩ ꯉꯁꯥꯏꯒꯤ
ꯉꯥꯡꯗꯣꯏꯕ ꯁꯛꯇꯣꯏꯕ ꯇꯧꯗꯣꯔꯤꯕ ꯑꯩꯒꯤꯅ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯤꯡ ꯐꯤꯂꯝ ꯍꯥꯏꯇꯥꯔꯦ ꯁꯦꯟꯁꯔ ꯑꯣꯐ ꯁꯥꯔꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯗꯅ ꯑꯗꯩ ꯃꯅꯤꯄꯨꯔꯗꯁꯨ ꯁꯦꯟꯁꯔ ꯑꯣꯐ ꯁꯥꯔꯇꯤꯐꯤꯀꯦꯁꯟꯁꯤ ꯋꯥꯔꯤ ꯇꯣꯛꯊꯣꯛꯑꯒ ꯐꯤꯂꯝ ꯐꯣꯔꯝꯅ ꯐꯤꯂꯝꯁꯤ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯉꯀꯥꯟꯗ ꯌꯥꯕ ꯌꯥꯗꯕ 이틱ꯁ ꯂꯥꯟꯕ ꯁꯤ ꯌꯥꯗꯦ ꯁꯤ ꯍꯦꯟꯖꯜꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤꯒꯤ ꯁꯦꯟꯁꯔ ꯑꯣꯐ ꯁꯥꯔꯇꯤꯐꯤꯀꯦꯁꯟꯅꯒ ꯄꯤꯔꯤꯕ ꯁꯤꯗꯒꯤ ꯔꯤꯐꯔꯦꯟꯁ ꯂꯧꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯆꯠꯅꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯑꯗꯨꯝ ꯉꯁꯥꯏ ꯍꯥꯏ ꯑꯦꯛꯇꯔ ꯑꯃꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯑꯃ ꯄꯤꯔꯛꯄꯩꯁꯨ ꯐꯣꯟꯗ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯇꯧꯅꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯚ ꯑꯃ ꯊꯥꯖꯤꯜꯂꯒ ꯑꯩ ꯇꯧꯔꯤꯗꯤ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯒꯤ ꯀꯩꯅꯣꯝꯃ ꯂꯥꯛꯑꯦ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯛꯄ ꯑꯩꯉꯣꯟꯗ ꯗꯤꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯃ ꯂꯥꯛꯏ ꯍꯥꯏꯔꯒ ꯈꯥꯡꯉꯝꯃꯛꯇꯗꯅꯒ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯑꯗꯨꯗꯗꯤ ꯉꯁꯥꯏ ꯔꯤꯜꯁ ꯂꯥꯏꯐꯀ ꯔꯤꯌꯦꯜ ꯂꯥꯏꯐꯀ ꯑꯅꯤꯁꯤ ꯇꯨꯁꯟꯅꯔꯒ ꯑꯃꯥꯡꯕꯒ ꯆꯥꯛꯀ ꯇꯣꯠꯄꯗꯧꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯍꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯕ꯭ꯂꯣꯒꯔ ꯑꯗꯨ ꯑꯗꯥꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯍꯥꯏꯅ ꯑꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯇꯝ ꯅꯠꯇꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯊꯣꯛꯂꯛꯄꯗꯩ ꯂꯥꯛꯄ ꯄꯣꯠꯅꯤꯗꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯍꯥꯏꯁꯦ ꯑꯅꯧꯕ ꯇꯔꯃꯤꯅꯣꯂꯣꯖꯤꯅꯤ ꯑꯅꯧꯕ ꯀꯦꯔꯦꯛꯇꯔꯅꯦꯕ ꯑꯗꯨ ꯃꯇꯝꯒꯤ ꯌꯥꯎꯕꯅꯤ ꯀꯩꯝ ꯀꯥꯏꯗꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯣꯏꯅ ꯂꯩꯖꯁꯅꯣꯕ ꯑꯦꯛꯇꯔ ꯐꯤꯂꯝꯒꯤ ꯁꯤꯜꯚꯔ ꯁ꯭ꯀ꯭ꯔꯤꯟꯒꯤ ꯑꯦꯛꯇꯔꯅ ꯑꯦꯛꯇꯔ ꯑꯣꯏꯅ ꯂꯩꯖꯁꯅꯣꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯁꯨ ꯑꯃꯨꯛ ꯑꯣꯏꯒꯨꯝ ꯇꯧ ꯁꯣꯁꯤꯌꯦꯜ ꯑꯦꯅꯥꯂꯤꯁꯁꯨ ꯑꯃꯨꯛ ꯉꯁꯥꯏ ꯄꯣꯠꯇꯨꯒꯤ ꯚꯦꯂ꯭ꯌꯨ ꯁꯨꯝ ꯍꯟꯊꯔꯛꯀꯗꯣꯏꯅꯦ ꯄꯨꯂꯞ ꯃꯥꯡꯃꯤꯟꯅꯕ ꯍꯥꯏꯗꯨ ꯑꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯁꯤ ꯑꯩ ꯐꯤꯂꯝꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯅꯠꯇ꯭ꯔꯒ ꯄꯔꯐꯣꯔꯃꯤꯡ ꯁꯨꯃꯥꯡ ꯂꯤꯂꯥꯗꯕꯨ ꯑꯣꯏꯔꯣ ꯊꯤꯌꯦꯇꯔꯗꯕꯨ ꯑꯣꯏꯔꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯁꯥꯏꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯔꯤꯜꯁ ꯅꯝꯗꯅ ꯖꯒꯣꯏ ꯌꯥꯝ ꯁꯥꯕ ꯀꯩꯗꯧꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯌꯥꯝ ꯊꯝꯕꯁꯦ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯤꯜꯁꯇ ꯁꯦꯡꯅ ꯂꯥꯛꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯀꯦꯔꯦꯛꯇꯔ ꯑꯣꯏꯅ ꯂꯥꯛꯀꯥꯟꯗꯗꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯔꯛꯄꯗ ꯀꯩꯗꯧꯕꯗ ꯑꯗꯨꯒꯤ ꯃꯥꯡꯖꯕ ꯌꯥꯝ ꯂꯩꯅꯤꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯣꯀꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯗꯥꯕꯣꯅꯤ ꯑꯗꯣ ꯗꯥꯕꯣꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯁꯤꯅꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯕꯒꯤ ꯑꯗꯒꯤ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁꯀꯤ ꯃꯇꯥꯡꯁꯦꯀꯣ ꯑꯌꯥꯝꯕꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯅ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯕꯨ ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯌꯦꯡꯉꯨꯕ ꯅꯠꯇꯦꯀꯣ ꯑꯌꯥꯝꯕ ꯑꯥꯔꯇꯤꯁꯁꯤꯡ ꯍꯥꯏꯗꯤ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯕꯜ ꯂꯩꯇ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯥꯏꯗꯅꯣꯃ ꯅꯠꯇ꯭ꯔꯒ ꯀꯥꯏꯗꯅꯣꯃ ꯗꯤꯄꯦꯟ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯣꯏꯅ ꯌꯥꯝꯅ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯋꯥꯔꯜ ꯑꯃꯗ ꯇꯣꯡꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯦ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯔꯦꯕ ꯁꯤꯗꯩꯁꯤꯗ ꯗꯥꯕꯣꯅꯤꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯁꯦ ꯀꯔꯤ ꯍꯥꯏꯅ ꯄꯤꯅꯤꯡꯉꯤ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯋꯥꯔꯜꯁꯦ ꯇꯁꯦꯡꯅ ꯑꯥꯔꯇꯤꯁ ꯑꯃꯗ ꯆꯪꯗꯕ ꯌꯥꯗꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯟꯇꯥꯌꯔ ꯑꯥꯔꯇꯤꯁꯀꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯋꯥꯔꯜꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯖꯥꯠꯅꯣ ꯍꯥꯏꯕꯁꯤꯅꯦ ꯄꯔꯁꯅꯦꯂꯤꯇꯤꯁꯤ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯁꯣꯁꯥꯏꯇꯤꯁꯤꯗ ꯄꯔꯁꯅꯦꯂꯤꯇꯤꯁꯤ ꯃꯄꯥꯟꯊꯣꯡꯒꯤ ꯀꯨꯌꯣꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯤꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯘꯔꯤꯁꯦ ꯑꯇꯥꯡꯕ ꯑꯃ ꯂꯨꯄꯥ ꯂꯥꯈ ꯄꯤꯕ ꯘꯔꯤꯅꯤ ꯍꯥꯏꯔꯒ ꯄꯔꯁꯅꯦꯂꯤꯇꯤ ꯂꯩꯕ ꯑꯣꯏꯅ ꯑꯗꯩ ꯐꯣꯔꯦꯟꯒꯤ ꯂꯛꯖꯔꯤ ꯀꯥꯔ ꯑꯃ ꯊꯧꯕꯗꯨꯅ ꯄꯔꯁꯅꯦꯂꯤꯇꯤ ꯂꯩꯕ ꯑꯣꯏꯅ ꯂꯧꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗꯅ ꯈꯔ ꯍꯦꯜꯂꯦꯕ ꯌꯪꯁꯇꯔꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯑꯩ ꯂꯥꯜꯂꯦꯗꯨ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯀ꯭ꯔꯤꯇꯤꯁꯥꯏꯖꯇꯤ ꯇꯧꯔꯣꯏ ꯁꯤꯗꯤ ꯃꯤꯒꯤ ꯑꯄꯥꯝꯕꯅꯦ iPhone 17 ꯄꯥꯏꯔꯒ ꯑꯗꯨ ꯄꯔꯁꯅꯦꯂꯤꯇꯤ ꯌꯥꯝ ꯂꯩꯕꯅꯦꯗꯤ ꯑꯗꯣꯝꯗ ꯆꯠꯂꯒꯗꯤ ꯂꯥꯜꯂꯦꯕ ꯀꯩꯁꯨ ꯑꯗꯨ ꯃꯤꯅꯁꯨ ꯑꯗꯨꯗ ꯏꯝꯄ꯭ꯔꯦꯁ ꯇꯧꯗꯣꯏꯁꯦ ꯌꯥꯝꯗꯕ ꯑꯣꯗꯤꯌꯟꯁ ꯃꯁꯤꯡꯅꯦꯕ ꯑꯗꯨꯗ ꯏꯝꯄ꯭ꯔꯦꯁ ꯇꯧꯗꯣꯏꯁꯦ ꯀꯩꯁꯨ ꯏꯁꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯏꯁꯥꯅ ꯀꯔꯤꯝ ꯈꯟꯗꯕ ꯍꯥꯏꯗꯤ
materialistic 상사로 좀 장전기부도 아두네 한 사이 아이나 탐자기 와리두가 아니지 인터릴레이티드 오이두니까 그 아치디 니움 좀나 파마가 타모이 생나 파마 상각 따라가디 아두이주 간도이네 타모이 생나 파마가 상각 파마다 아예 차마다 99% 아이 guarantee 동원이 아치디 룹빠가 상각 파미인다 아두이 포토디 레이로에 아이 마인 또 미니가 사이즈가 와나티고 아이디 게임디 칸티 아이 MI 루파 리싱 트라이 토이비가 폰 이나 노이문 시 부토 포토 주나미 좀 아이 망다 이 실론나 주파이디 만데 아이나 아이 첸톡 아이 라이프스타일 아이는 감자바 캐패시티 두다니바 아이는 아이폰 16 레이는 오늘 따데 아와바마 오야니바 아두 바이데아데디 아두 레이나보 호나락바다 아란바 케노마디 호락담니바도 아두나 시기 보시마 아이 ngасai mamangda thamjagi yudu adugi makha tarakpa pone arti mi manghan ba yaba pone mainstream jidai mainstream performing art sidadi mi manghan ba yaba 파워지 파워는 뭐는 딜라야도 파워지 디암 루이야 에든 하이네요. 오자구루싱네. 파워 스타로이 디암 라이. 스타로이 바이지 노 모이도 레미 혼본나디. 도 스타로이가 레이 디암 루바니 하이버지네. 아 마이 파칸다 매암 사캉베 아티스트 마 퍼포밍 아티스트 마 액터 마 오이라 칸다디. saksa yuthak mi tinaba lifestyle chidi akhoi yam lure section ma change ma'am jin loi yeng doine mo adugi ai ngon de yeng kan ai model mo oira ka doine de adugi potune na swaida akhoi aina mu atopa point of view na thamning se bollywood ki crore changa changba film crore lising changba film du da kumba actor singing crore ni full of actor film ama kumba da crore yankhai ga lobo moi da gi reference loraga akhoi gi lifestyle chem da di long ani ba man long ani akhoi di regional film ni film industry ji market am pi regional hygiene ba akhoi gi market sin nationwide ngamdri tamna honaraga mainstream da lak pa sui ko adum ai di Tollywood music South Indian film ji all over the India pumbagi India dai lan thok ga prithvi pumbai oira amnida moi jo admaini ta hor pana de Bollywood nan dominant to le mi chamana level amna ka khanari ni da matam jangi i collective effort ne yom chumna thawak torok pai ne ado akhoi jo dum matamgi matungina khoi pajana nium chumna toragadi khoi market to dum Thailand da Bangkok da akhoi Thailand movie yeng madong akhoi jo dum yeng narak pa yai akhoi jo dum China da ga yeng pa yai India gi North East di khara budi ado hena chok thor pa adugi du chok thora kan da di lifestyle jo dum kan khacharak san ni ba hujik ti dum chamna ama film ma kum da lupa la ang khak lowa la maga ye chaw ye la ma khai ani lobda sahim da film ge kum dori ge film tara kum yen khalo ba sahim gi annual income do la ma mam lo ren khala jo la tara ga tane la tara na sarkan sa tari ya ro ha bani da du da dum la tara ju di gari ngi man bong na te ba sahim gi income oi do ne ba sonda di celebrity ne na zik showroom da changu ka na khungong da lupa lising kunthra ga pi ba po adui kaleza du da sat pa dia la personality ni aduna lep ka da na ti quality actor we no honor lo ke quality actor we no honor lo ai mai na i china jing da chun thang ni moi da chai ba na ti ko ai di moi na yam hele ai khoi da gi di hele di sakchu yam thian bang suai ni moi na ko ado akhoi khitang chamna hingmasidi khwaidi best sina haying atopa mana mu picture ma power ga
ꯀꯨꯝꯊꯔꯛꯄ ꯅꯨꯃꯤꯠ ꯑꯃꯃꯨꯛ ꯂꯥꯛꯀꯅꯦꯕ ꯁꯤꯗꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯒꯗꯕ ꯊꯧꯗꯣꯛꯅꯦꯕ ꯕꯁꯟꯇꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯎꯈꯤꯕ ꯅꯣꯏ ꯌꯥꯃꯨꯡ ꯀꯥꯏꯀꯨꯗꯨ ꯍꯧꯖꯤꯛ ꯅꯣꯏ ꯌꯥꯃꯨꯡ ꯀꯥꯏꯀꯨꯗꯨ ꯑꯗꯨꯒꯤ ꯂꯨꯛꯁꯇꯨ ꯅꯠꯇꯦꯕ ꯉꯁꯤꯗꯤ ꯆꯍꯤ 10 ꯑꯃꯃꯨꯛ ꯍꯥꯞꯆꯜꯂꯛꯑꯒꯗꯤ ꯅꯣꯏ ꯌꯥꯃꯨꯡ ꯀꯥꯏꯀꯨꯒꯁꯦ ꯈꯨꯏꯒꯠꯂꯛꯑꯅꯤꯕ ꯑꯩ ꯕꯁꯟꯇꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯌꯥꯏꯁ꯭ꯀꯨꯜ ꯄꯥꯈꯪ ꯉꯥꯎꯕꯩ ꯕꯣꯅꯤꯅꯦꯅ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯑꯗꯨ ꯅꯠꯇꯦꯕ ꯇꯝ ꯇꯝ ꯀꯨꯝꯊꯔꯤꯅꯦꯕ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯟꯕ ꯑꯃ ꯍꯧꯔꯛꯄ ꯑꯃ ꯑꯗꯨꯝ ꯂꯩꯗꯅ ꯀꯔꯤꯌꯔꯒꯤ ꯗꯥꯎꯟꯐꯣꯜ ꯍꯥꯏꯇꯥꯔꯦ ꯗꯥꯎꯟꯐꯣꯜꯅꯦꯕ ꯗꯥꯎꯟꯐꯣꯜ ꯂꯩꯅ ꯁꯤꯒꯤ ꯇꯝꯁꯤꯗ ꯑꯃꯨꯛ ꯋꯥꯈꯜ ꯁꯣꯟꯊꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯊꯕꯛ ꯇꯧꯔ ꯔꯤꯇꯥꯌꯔꯃꯦꯟꯅꯦ ꯊꯕꯛ ꯇꯧꯔꯁꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯁꯨ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯔ ꯄꯦꯟꯁꯤꯟ ꯆꯠꯂꯒ ꯂꯩꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯅꯦꯕ ꯑꯦꯛꯇꯔ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯤꯡꯗꯗꯤ ꯁꯤꯁꯦ ꯑꯦꯛꯇꯔ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯁꯤꯡꯒꯔꯗ ꯑꯣꯏꯁꯅꯨ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯤꯡꯗꯗꯤ ꯁꯤꯒꯤ ꯔꯤꯇꯥꯌꯔꯃꯦꯟꯁꯤ ꯁꯤꯒꯤ ꯗꯥꯎꯟꯐꯣꯜꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯦ ꯑꯗꯨꯅ ꯆꯝꯅ ꯍꯤꯡꯍꯧꯕꯗꯨꯒ ꯃꯔꯤ ꯂꯩꯅꯔꯛꯇꯣꯏꯅꯤ ꯆꯝꯅ ꯍꯤꯡꯍꯧꯔꯒꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯗꯨꯗꯩ ꯉꯥꯛꯊꯣꯛꯄ ꯉꯝꯃꯛꯀꯅꯤꯕ ꯍꯌꯦꯡ ꯃꯥꯏ ꯅꯥꯜꯂꯤꯉꯩꯗ ꯎꯟꯁꯥ ꯇꯤꯡꯉꯤꯉꯩꯗ ꯁꯛꯁꯨ ꯐꯖꯩꯉꯩꯗꯗꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯑꯦꯛꯇꯤꯡꯗ ꯉꯥꯎꯖꯕ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯐꯠꯇꯕ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯕ ꯇꯤꯟꯅꯅꯤꯡꯕꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤ ꯂꯝꯕꯤ ꯆꯠꯁꯨ ꯍꯥꯏ ꯍꯜꯂꯣꯅ ꯌꯥꯝ ꯊꯦꯡꯅꯅꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯟꯊꯔꯛꯄ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯀꯅꯤꯕ ꯑꯣꯇꯣꯒ꯭ꯔꯥꯐ ꯀꯥꯏꯅ ꯄꯥꯏꯁꯟꯗꯅ ꯌꯣꯝꯃꯛꯄ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯠꯇꯦꯕ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒꯤꯗꯣ ꯍꯥꯏꯊꯔꯀꯥꯟꯗ ꯏꯇꯣꯝꯗ ꯁꯨꯝ ꯋꯥꯈꯜꯁꯦ ꯄꯤꯛꯁꯜꯂꯛꯑꯦꯕ ꯑꯁ ꯑꯩ ꯃꯤꯅꯒ ꯍꯥꯟꯅ ꯇꯧꯔꯛꯄ ꯕꯦꯕꯥꯔꯗꯣ ꯇꯧꯔꯛꯇꯕꯒꯤ ꯇꯣ ꯁ꯭ꯋꯥꯏꯁꯤꯗꯅꯦꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯤꯡꯁꯤꯅ ꯗꯤꯄ꯭ꯔꯦꯁꯟꯅ ꯑꯌꯥꯝꯕ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯈꯟꯅꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯃꯐꯥꯎ ꯅꯥꯗꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯔꯕ ꯃꯌꯥꯝ ꯑꯃ ꯋꯥꯈꯜ ꯂꯩꯅꯥꯗ ꯁꯨꯁꯥꯏꯠ ꯐꯣꯛ ꯇꯧꯔꯒ ꯁꯤꯔꯤꯗꯅꯀꯣ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯕꯨ ꯑꯋꯥꯠꯄ ꯀꯩ ꯂꯩꯔꯝꯗꯣꯏꯅꯣ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯁꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯊꯣꯛꯏꯅꯤ ꯁꯤꯁꯤ ꯑꯗꯨ ꯇꯧꯏꯅꯤ ꯑꯗꯥ ꯇꯧꯏꯅꯤ ꯀꯩ ꯃꯉꯣꯟꯗ ꯑꯋꯥꯠꯄ ꯐꯦꯝ ꯄꯣꯄꯨꯂꯥꯔꯤꯇꯤ ꯄꯩꯁꯥ ꯀꯩꯕꯨ ꯋꯥꯠꯀꯦꯕ ꯑꯗꯨ ꯃꯣꯏꯕꯨ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯤꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐꯥꯎꯕꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯦ ꯁꯤꯅꯦꯕ ꯀꯨꯝꯊꯔꯛꯀꯅꯤ ꯅꯣꯡꯃꯗꯤ ꯑꯗꯨꯒꯤ ꯀꯨꯝꯊꯔꯛꯄꯗꯨ ꯀꯩꯅ ꯉꯥꯛꯀꯗꯒꯦꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣ ꯁꯤꯁꯦ ꯑꯩꯗꯤ ꯃꯟꯇ꯭ꯔꯅꯦꯅ ꯈꯜꯂꯦꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅꯁꯨ ꯇꯥꯛꯄꯤꯔꯛꯄ ꯋꯥꯅꯤ ꯆꯝꯅ ꯍꯤꯡꯕ ꯆꯝꯅ ꯍꯤꯡꯍꯧꯕꯁꯦ ꯁꯨꯝ ꯆꯝꯅ ꯉꯁꯥꯏꯒꯤ ꯅꯪꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯇꯦꯔꯤꯌꯦꯂꯤꯁꯇꯤꯛꯇ ꯆꯪꯁꯟꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯥꯏꯐꯣꯟꯗꯒꯤ ꯍꯌꯦꯡ ꯃꯥꯅ ꯑꯦꯝ ꯑꯥꯏꯗ ꯇꯥꯔꯛꯄꯗꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯤ ꯏꯀꯥꯏꯕ ꯐꯥꯎꯒꯅꯦꯕ ꯑꯦꯝ ꯑꯥꯏꯗ ꯑꯗꯨꯝ ꯂꯩꯍꯧꯕꯗꯣ ꯐꯩꯅ ꯐꯣꯟ ꯌꯥꯝ ꯍꯥꯏ ꯃꯥꯅꯤ ꯃꯥꯅꯦꯗꯤ ꯑꯗꯨ ꯌꯥꯏꯕ ꯑꯥꯏꯐꯣꯟ ꯄꯥꯏꯔꯁꯨ ꯌꯥꯏ ꯍꯌꯦꯡ ꯑꯩꯒꯤ ꯕꯖꯦꯠꯇꯨꯒ ꯕꯖꯦꯠꯇꯣ ꯇꯨꯡꯒꯤ ꯄꯔꯤꯡ ꯑꯃ ꯌꯥꯠꯍꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯩ ꯁꯤ ꯂꯦꯚꯦꯜꯗ ꯂꯩꯔꯗꯤ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯥꯏꯅꯤꯡꯕꯁꯤ ꯌꯥꯝ ꯀꯟꯅ ꯑꯀꯟꯕ ꯋꯥꯗꯤ ꯁꯨꯝ ꯑꯣꯏꯕꯁꯨ ꯌꯥꯏ ꯐꯤꯂꯝꯕꯨ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒꯨꯝꯕꯕꯨ ꯐꯤꯂꯝ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁꯇꯤ ꯅꯠꯇꯕ ꯄ꯭ꯔꯗ꯭ꯌꯨꯁꯔꯒ ꯑꯗꯨꯝ ꯑꯣꯏꯕꯤꯅꯤꯡꯕꯁꯤꯡꯅ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯏꯆꯟ ꯏꯆꯥꯁꯤꯡ ꯑꯦꯜꯕꯝꯒ ꯁꯨꯝ ꯄꯨꯊꯣꯛꯄꯤꯕ ꯌꯥꯝ ꯐꯩ ꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯝ ꯃꯤꯁꯒꯥꯏꯗꯤꯡꯗꯗꯤ ꯇꯧꯕꯤꯒꯅꯨ ꯁꯤ ꯑꯩ ꯑꯄꯤꯜꯅꯦ ꯑꯩꯒꯤ ꯍꯝꯕꯜ ꯑꯄꯤꯜ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯉꯥꯛꯇꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯀꯅꯥꯏ ꯃꯔꯥꯟꯅꯣ ꯍꯥꯏꯐꯝ ꯈꯪꯉꯛꯇꯕ ꯍꯥꯏꯇꯥꯔꯦ ꯀꯅꯥ ꯂꯥꯟꯗꯣꯏꯅꯣ ꯁꯤꯁꯇꯦꯝꯅ ꯂꯥꯜꯂꯤꯔꯥ ꯍꯥꯏꯕ ꯆꯠꯅꯕꯤꯅ ꯂꯥꯜꯂꯤꯔꯥ ꯃꯥ ꯃꯁꯥ ꯃꯁꯥꯅ ꯂꯥꯜꯂꯤꯔꯥ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯏꯕ
ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯃꯆꯤꯟ ꯇꯨꯝꯈꯠꯂꯤꯕ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯑꯦꯛꯇꯔꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯃꯣꯏꯗ ꯃꯤꯁꯒꯥꯏꯗ ꯇꯧꯕꯤꯕ ꯀꯩꯗꯧꯕ ꯃꯣꯏꯊꯦꯝ ꯅꯨꯡꯊꯦꯝ ꯇꯧꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯟꯗꯁꯇ꯭ꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯣꯅ ꯁꯨꯃꯥꯏꯅ ꯍꯝꯕꯜ ꯑꯄꯤꯜ ꯑꯃ ꯇꯧꯅꯤꯡꯉꯤ ꯃꯥꯅꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟ ꯚꯦꯂ꯭ꯌꯨ ꯍꯦꯟꯒꯠꯂꯛꯅꯕ ꯑꯗꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯗꯥꯕꯣꯅꯤ ꯃꯌꯥꯝꯅ ꯐꯤल्मꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯔꯤꯕ ꯗꯥꯕꯣꯅꯤꯁꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯊꯣꯛꯄꯤ ꯑꯗꯨꯝ ꯎꯔꯥꯎ ꯊꯔꯥꯎꯔ ꯂꯩꯕꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯐꯅꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯤ ꯁꯥꯔꯨ ꯇꯥꯔꯒꯁꯨ ꯀꯥꯏꯗꯅꯣꯃ ꯗꯥꯕꯣꯅꯤꯒꯤ ꯑꯣꯏꯕ ꯂꯧꯈꯠꯂꯛꯄꯤ ꯅꯥꯀꯟꯂꯣꯝꯗ ꯌꯥꯝ ꯐꯅꯤ ꯑꯣꯏꯕ ꯁꯥꯏꯠꯁꯤꯡ ꯑꯗꯨꯝ ꯐꯤल्म ꯈꯨꯗꯤꯡꯃꯛꯇ ꯑꯌꯥꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔ ꯂꯥꯛꯑꯦ ꯑꯗꯣ ꯗꯥꯕꯣꯅꯤꯁꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯗꯥꯕꯣꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯗ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯎꯕ ꯌꯥꯝ ꯊꯨꯏ ꯄꯤ ꯇꯥꯕꯁꯨ ꯌꯥꯝ ꯊꯨꯏ ꯅꯣꯛꯄꯁꯨ ꯌꯥꯝ ꯊꯨꯏ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯑꯩ ꯏꯃꯥꯁꯨ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯇꯤꯁꯅꯤ ꯕꯕꯥꯁꯨꯀꯣ ꯑꯩꯒꯤ ꯖꯤꯟꯗ ꯏꯗ ꯌꯥꯎꯔꯛꯄꯖꯥꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯂꯣꯏꯅꯃꯛꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯑꯥꯔꯇꯤꯁ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯒꯗꯕꯅꯤ ꯌꯥꯝ ꯀꯞꯀꯟꯒꯗꯕꯅꯤ ꯌꯥꯝ ꯅꯣꯛꯀꯟꯒꯗꯕꯅꯤ ꯌꯥꯝꯅꯁꯨ ꯊꯨꯅ ꯁꯥꯎꯒꯟꯒꯗꯕꯅꯤ ꯌꯥꯝ ꯊꯨꯅꯁꯨ ꯐꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯒꯨꯗ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯕ ꯌꯥꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯈꯨꯗꯛꯇ ꯇꯧꯗꯣꯏꯅꯤꯗꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯄꯨꯟꯁꯤ ꯑꯃꯒꯤ ꯋꯥꯔꯤꯁꯦ ꯄꯨꯡ ꯑꯃꯗ ꯎꯠꯂꯛꯇꯣꯏꯅꯤ ꯑꯗꯒꯤ ꯑꯩꯅ ꯁꯤꯗ ꯁꯨꯇꯤꯡ ꯂꯥꯛꯑꯅꯤ ꯉꯁꯤ ꯂꯥꯛꯑꯒ ꯌꯨꯝꯗꯩ ꯅꯨꯡꯉꯥꯏꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯇꯥꯔꯒ ꯂꯥꯛꯑꯒ ꯏꯁꯩꯒ ꯅꯨꯡꯉꯥꯏꯕ ꯇꯥ ꯂꯥꯛꯑꯒ ꯁꯦꯠꯇ ꯆꯥꯛ ꯆꯪꯉꯤꯉꯩꯗ ꯑꯩ ꯐꯤꯂꯝꯗꯨꯗ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯗꯣ ꯁꯤꯕ ꯁꯥꯕ ꯁꯤꯟ ꯑꯃ ꯅꯝꯗꯣꯏꯅꯤ ꯃꯨꯟꯗꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯑꯩꯗꯤ ꯇꯥꯏꯃꯤꯡꯗꯨꯗ ꯀꯦꯃꯦꯔꯥꯅ ꯔꯣꯜ ꯑꯦꯛꯁꯟ ꯍꯦꯛ ꯂꯥꯎꯈꯤꯕꯗ ꯃꯣꯟꯗꯥ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯒ ꯏꯃꯥ ꯁꯤꯕꯗ ꯆꯪꯈꯤꯗꯣꯏꯅꯦ ꯑꯗꯨꯅꯅꯦꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯒꯗꯕꯅꯦꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯇꯪ ꯂꯥꯎꯅ ꯐꯤꯜ ꯇꯧꯕ ꯉꯝꯒꯗꯕꯅꯦ ꯑꯗꯨ ꯉꯝꯕꯁꯤꯡꯁꯦ ꯁꯤꯁꯦ ꯇꯝꯃꯨꯕꯅ ꯅꯠꯇꯦꯕ ꯏꯁꯥꯒꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯑꯩ ꯑꯗꯨꯝ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯑꯦꯔꯤꯌꯥ ꯈꯔꯗꯁꯨ ꯌꯥꯝ ꯃꯣꯜꯂꯤ ꯑꯦꯔꯤꯌా ꯈꯔꯗꯁꯨ ꯑꯗꯨꯝ ꯇꯟꯖꯥ ꯃꯦꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯁꯥꯗꯥꯔꯣꯟ ꯄꯨꯟꯁꯤꯁꯤꯗ ꯑꯦꯔꯤꯌꯥ ꯈꯔꯗꯁꯨ ꯌꯥꯝ ꯊꯤꯅ ꯀꯃꯥꯟꯗꯤꯡ ꯑꯣꯏꯕ ꯂꯥꯎ ꯈꯣꯡꯕꯤ ꯑꯗꯨꯝ ꯇꯧꯕ ꯁꯛꯂꯣꯟꯁꯦ ꯑꯩ ꯏꯁꯥꯁꯨ ꯑꯗꯨꯝ ꯑꯩ ꯃꯐꯝꯗꯨꯒꯤ ꯑꯗꯨꯝ ꯍꯣꯡꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯇꯣꯝꯗꯀꯣ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯥꯎꯒꯜꯂꯤ ꯑꯗꯨꯝ ꯀꯞꯁꯨ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯀꯞꯄꯤ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯀꯣꯡ ꯀꯞꯊꯣꯛꯄꯤꯅꯤ ꯌꯥꯝꯁꯨ ꯅꯣꯛꯈꯠꯂꯤ ꯌꯥꯝ ꯈꯤꯒꯠꯀꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯗꯥꯔꯣꯟ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯗꯥꯕꯣꯅꯤꯒꯤ ꯐꯦꯟꯁꯇꯤ ꯍꯥꯏꯗꯤ ꯊꯥꯎꯖꯟ ꯑꯣꯐ ꯐꯦꯟꯁ ꯃꯅꯤꯄꯨꯔꯗ ꯃꯤ ꯃꯌꯥꯝ ꯂꯩꯕꯁꯤꯗꯀꯣ ꯌꯥꯝ ꯂꯩꯔꯤꯅꯦ ꯐꯦꯟꯁꯤꯡꯁꯦ ꯑꯗꯣ ꯐꯦꯟꯁꯤꯡꯅ ꯗꯥꯕꯣꯅꯤꯒꯤ ꯈꯪꯅꯤꯡꯉꯝꯗꯣꯏꯁꯦ ꯗꯥꯕꯣꯅꯤꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯀꯃꯥꯏꯅ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯑꯥꯏꯗꯣꯜꯁꯦ ꯀꯔꯝꯕ ꯑꯥꯏꯗꯣꯜ ꯑꯣꯏꯔꯖꯥꯠꯅꯣ ꯌꯨꯝꯗꯒ ꯀꯃꯥꯏꯅ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯋꯥꯟ ꯗꯦꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯕꯣꯅꯤꯒꯤ ꯃꯆꯥ ꯑꯃꯇꯪꯗꯤ ꯑꯣꯏꯖꯅꯤꯡꯉꯤ ꯀꯥꯏꯅꯀꯣ ꯑꯩꯅꯒ ꯕꯣꯅꯤ ꯃꯆꯥ ꯑꯣꯏꯔꯝꯃꯗꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕ ꯌꯥꯎꯔꯝꯗꯣꯏꯅꯦ ꯑꯗꯣ ꯗꯥꯕꯣꯅꯤꯒꯤ ꯏꯆꯥ ꯅꯨꯡꯁꯤꯕ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯌꯥꯝꯅ ꯀꯦꯌꯔꯤꯡ ꯑꯣꯏꯕ ꯐꯥꯗꯔ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯆꯥ ꯂꯣꯏꯅꯕꯁꯦ ꯀꯃꯥꯏꯅꯒ ꯂꯣꯏꯅꯕꯤ ꯁꯤ ꯃꯇꯥꯡꯁꯤꯗꯁꯨ ꯀꯝꯄꯜꯁꯔꯤ ꯑꯩꯅ ꯈꯟꯕꯗ ꯑꯣꯗꯤꯌꯟꯁꯁꯤꯡꯅꯁꯨ ꯁꯣꯏꯅꯃꯛꯀꯤ ꯈꯪꯅꯤꯡꯉꯝꯅꯦꯅ ꯊꯥꯖꯩ ꯌꯥꯝ ꯁꯥꯊꯤꯕ ꯃꯄꯥ ꯑꯃꯒ ꯑꯣꯏꯕ꯭ꯔꯥ ꯁꯥꯊꯤꯗꯦ ꯑꯩ ꯏꯆꯥꯗꯗꯤ ꯌꯥꯝ ꯁꯥꯊꯤꯗꯦ ꯌꯥम ꯊꯤ ꯃꯣꯜꯂꯦ ꯑꯩꯅ ꯄꯥꯈꯠꯆꯩꯁꯨ ꯑꯗꯨꯅꯦ ꯏꯆꯥꯅꯤꯁꯦ ꯑꯩꯒꯤ ꯏꯃꯣꯁꯅꯦꯜ ꯕꯣꯟꯗꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯗꯅ ꯃꯣꯏ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯀꯤꯕ ꯑꯣꯏꯅꯕꯨ ꯏꯁꯥꯗ ꯐꯥꯎꯋꯦꯕ ꯐꯥꯎꯋꯦꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟ ꯑꯩ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯂꯣꯏ ꯁꯝꯖꯜꯂꯒ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯂꯥꯏꯔꯕ ꯃꯄꯥ ꯑꯃꯅꯤ ꯃꯤꯒꯤ ꯃꯔꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕ ꯃꯄꯥ ꯑꯃꯅꯤ ꯃꯀꯨꯗ ꯆꯠꯄ ꯃꯤꯁꯛ ꯑꯃꯅꯤ
ꯑꯗꯣ ꯑꯩ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯄꯥꯅꯦ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯅꯕꯅꯤ ꯋꯥꯗꯕ ꯃꯤ ꯑꯃꯇ ꯂꯩꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯋꯥꯕꯅ ꯍꯦꯛꯇ ꯑꯋꯥꯕꯅꯦꯅꯁꯨ ꯈꯟꯖꯤꯟꯕꯁꯦ ꯍꯥꯏꯗꯤ ꯈꯟꯖꯤꯜꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯑꯃ ꯑꯗꯨꯝ ꯌꯥꯝꯅ ꯇꯦꯂꯦꯟꯠ ꯂꯩꯕ ꯌꯥꯝꯅ ꯕ꯭ꯔꯦꯅꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯦꯗꯅꯀꯣ ꯍꯥꯏꯗꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯃꯥꯂꯦꯝꯁꯤꯗ ꯍꯥꯏꯗꯤ ꯁꯤꯁꯨ ꯐꯝꯕꯥꯛ ꯃꯈꯜ ꯑꯃꯅꯤꯅ ꯁ꯭ꯇꯦꯖ ꯃꯈꯜ ꯑꯃꯅꯤꯗꯅ ꯁꯥꯟꯅꯧꯔꯣꯅ ꯊꯥꯔꯛꯑꯕꯅꯤ ꯂꯣꯏꯅꯃꯛ ꯐꯦꯁ ꯇꯧꯕ ꯇꯥꯕꯅꯤ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯒ ꯅꯨꯡꯉꯥꯏꯕ ꯂꯥꯛꯑꯦꯅ ꯍꯥꯏꯅꯔꯤꯗꯨꯅꯦ ꯑꯗꯨꯗꯨꯅ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇꯁꯨ ꯗꯥꯕꯣꯅꯤꯅ ꯍꯥꯏꯗꯤ ꯂꯧꯕ ꯌꯥꯕ ꯃꯄꯥ ꯑꯃꯒꯤ ꯔꯣꯜ ꯂꯧꯕ ꯌꯥꯕꯗꯣ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯗꯥꯕꯣꯅꯤ ꯁꯤꯔꯤꯌꯁ ꯑꯣꯏꯔꯤꯁꯤꯀꯣ ꯍꯥꯏꯗꯤ ꯗꯥꯕꯣꯅꯤꯗꯒꯤ ꯁꯤ ꯑꯦꯛꯁꯄꯦꯛ ꯇꯧꯖꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯗꯥꯕꯣꯅꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯐꯦꯟꯁꯤꯡꯅꯁꯨ ꯌꯦꯡꯕꯗ ꯀꯩꯁꯨ ꯑꯣꯗꯤꯌꯟꯁꯁꯤꯡꯅꯁꯨ ꯌꯦꯡꯕꯗ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯥꯏꯗꯣꯜꯃꯛꯅ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯁꯣꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯈꯤꯗꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯦ ꯑꯗꯨꯅ ꯗꯥꯕꯣꯅꯤ ꯀꯩꯅꯣꯔꯣꯝꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯁꯦꯠꯔꯣꯝꯗ ꯂꯥꯛꯆꯒꯦꯀꯣ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯁꯦ ꯗꯥꯕꯣꯅꯤꯁꯦ ꯍꯥꯏꯗꯤ ꯁꯦꯂꯤꯕ꯭रिꯇꯤꯒꯤ ꯄꯨꯟꯁꯤꯁꯤꯗꯒꯤ ꯅꯥꯊꯩꯔꯒ ꯅꯣꯔꯃꯦꯜ ꯄꯔꯁꯟ ꯑꯣꯏꯅꯒ ꯂꯩꯅꯤꯡꯕ ꯇꯥꯏꯃꯤꯡ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯅꯒ ꯊꯦꯡꯅꯕ ꯌꯥꯗꯕꯤ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯗꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯀꯩꯅꯣ ꯃꯊꯥ ꯁꯥꯔꯤꯉꯩꯗꯨꯗ ꯆꯪꯁꯤꯜꯂꯒ ꯁꯦꯜꯐꯤ ꯑꯃꯇ ꯇꯧꯃꯤꯟꯅꯁꯤꯒꯨꯝꯕ ꯑꯗꯩ ꯁꯣꯝꯗ ꯊꯕꯛ ꯆꯤꯜꯂꯛꯑꯀꯥꯟ ꯍꯥꯏꯗꯤ ꯁꯦꯗ꯭ꯌꯨꯜ ꯑꯃꯗ ꯆꯠꯇꯣꯏꯅꯤꯗꯅ ꯇꯥꯏꯃꯤꯡ ꯁꯦꯗ꯭ꯌꯨꯜꯗ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯁꯦꯗ꯭ꯌꯨꯜꯗꯣ ꯅꯪꯅꯕ ꯆꯦꯜꯂꯛꯏꯉꯩꯗꯨꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯈꯪꯍꯧꯗꯅ ꯁꯦꯜꯐꯤ ꯑꯃꯒ ꯅꯝꯃꯤꯟꯅꯁꯦ ꯀꯥꯏꯅ ꯃꯊꯪ ꯆꯪꯁꯤꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤꯅ ꯊꯥꯖꯩ ꯁꯤ ꯇꯥꯏꯃꯤꯡꯗꯒ ꯁꯦꯂꯤꯕ꯭रिꯇꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯅꯥꯊꯩꯔꯒꯦꯗ ꯈꯜꯂꯛꯄ ꯇꯥꯏꯃꯤꯡꯒ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯝ ꯌꯥꯎ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯇꯟꯖꯥ ꯆꯥꯗꯕꯁꯤꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯊꯦꯡꯅꯩ ꯍꯥꯏꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯊꯣꯛꯄ ꯊꯧꯗꯣꯛꯅꯦ ꯑꯗꯨ ꯏꯚꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯅꯥꯒꯥ ꯃꯄꯥꯟꯗ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯚꯤꯖꯤꯇꯦꯕꯜ ꯂꯩꯕꯁꯦ ꯏꯃꯥꯁꯤꯡꯒ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯅ ꯑꯗꯨꯝ ꯑꯗꯒꯤ ꯐꯔꯛ ꯇꯥꯅ ꯆꯤꯟꯈ꯭ꯔꯕ ꯃꯔꯛꯇꯨꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯗꯨꯝ ꯊꯣꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯝ ꯂꯩꯇꯦꯗꯤ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯐꯕꯅꯤ ꯀꯩꯅꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯗꯤ ꯏꯁꯩꯒꯤ ꯂꯥꯎꯕ ꯏꯁꯩꯒꯤ ꯀꯝꯄꯤꯌꯔ ꯇꯧꯕ ꯍꯣꯁ ꯑꯣꯏꯕ MC ꯑꯣꯏꯕꯁꯦ ꯑꯗꯨꯝ ꯆꯠꯂꯤꯗꯅꯀꯣ ꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯅꯦꯕ ꯍꯥꯏꯗꯤ ꯏꯁꯩ ꯃꯐꯝ ꯍꯥꯏꯗꯤ ꯊꯦꯡꯉꯀꯥꯟꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯩ ꯃꯌꯥꯝꯁꯦ ꯗ꯭ꯔꯤꯡꯁ ꯈꯔ ꯇꯧꯔ ꯏꯟꯖꯣꯏ ꯇꯧꯕ ꯀꯩꯗꯧꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅꯐꯥꯎꯗ ꯎꯅꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯗꯅ ꯃꯣꯏꯅꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯑꯗꯨ ꯑꯦꯚꯣꯏꯗ ꯇꯧꯕ ꯌꯥꯗꯦ ꯑꯩ ꯇꯧꯁꯨ ꯇꯧꯗ꯭ꯔꯤ ꯉꯁꯤꯐꯥꯎꯗꯀꯣ ꯁꯝꯇꯥꯏꯝ ꯁꯥꯎꯅꯤꯡꯕꯒ ꯌꯥꯎꯔꯛꯑꯦ ꯄꯨꯡꯉꯩ ꯃꯅꯝ ꯅꯝꯊꯤꯒꯩ ꯊꯧꯔꯀꯥꯟꯗ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯝꯃꯦ ꯑꯩꯅ ꯃꯥꯅꯗꯤ ꯈꯟꯖꯗꯕ ꯑꯩꯉꯣꯟꯗꯗꯤ ꯁꯣꯝꯗꯗꯤ ꯐꯤꯕꯝ ꯀꯥꯏꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯥꯎꯅꯤꯡꯕ ꯍꯥꯏꯅ ꯑꯗꯨꯅ ꯑꯩ ꯔꯤꯌꯦꯛꯁꯟ ꯀꯩꯁꯨ ꯍꯣꯏ ꯁꯝꯇꯥꯏꯝꯁ ꯃꯤꯑꯣꯏꯕꯅꯤ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯑꯗꯣ ꯑꯩ ꯌꯥꯔꯤꯌꯦ ꯑꯗꯨꯏꯗꯣ ꯀꯩꯅꯣ ꯇꯧꯗꯅꯕ ꯍꯣꯠꯅꯩ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯩꯗꯤ ꯅꯨꯡꯁꯤꯕꯤꯕ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯇꯗꯤ ꯃꯤꯌꯥꯝꯅ ꯁꯛ ꯐꯅ ꯐꯖꯔꯁꯨ ꯑꯗꯨꯒ ꯃꯇꯤꯛ ꯃꯒꯨꯟ ꯐꯅ ꯂꯩꯔꯁꯨ ꯑꯦꯛꯇꯤꯡ ꯐꯅ ꯍꯩꯔꯁꯨ ꯏꯁꯩ ꯈꯅꯥꯎ ꯐꯅ ꯅꯥꯜꯂꯁꯨ ꯃꯤꯌꯥꯝꯅ ꯃꯤꯌꯥꯝꯅ ꯌꯥꯔꯛꯇꯕ ꯅꯨꯃꯤꯠꯇ ꯂꯣꯏꯔꯦ ꯄꯦꯟꯁꯤꯟ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯒꯤ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯆꯠꯄꯗ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯑꯩꯒꯤ ꯑꯩ ꯑꯗꯨꯝ ꯄꯩꯁꯥ ꯊꯣꯛꯂꯛꯇꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯀꯣꯚꯤꯠꯅ ꯑꯩ ꯑꯗꯨꯝ ꯄꯩꯁꯥ ꯊꯣꯛꯇꯦ ꯏꯆꯥ ꯊꯥꯛꯇꯕ ꯌꯥꯗꯕꯅꯤꯅ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯃꯒ ꯑꯗꯨꯝ ꯑꯩ ꯀꯩꯁꯨ ꯑꯗꯨꯗ ꯑꯗꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯊꯔꯒ ꯂꯧꯁꯤꯡ ꯁꯨꯗꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯟꯖꯣꯏ ꯇꯧꯋꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯉꯁꯤꯐꯥꯎ ꯈꯪꯖꯔꯛꯄ ꯃꯇꯝꯗ ꯗꯥꯕꯣꯅꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯥꯔꯇꯤꯁ ꯑꯃꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯄꯜ ꯌꯥꯎꯔꯒ ꯏꯒꯣ ꯌꯥꯎꯔꯒ ꯂꯩꯕꯗꯣ ꯑꯣꯏꯅ ꯊꯦꯡꯅꯖꯔꯛꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯗꯥꯎꯟ ꯇꯨ ꯑꯔꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩ ꯗꯤꯐꯥꯏꯟ ꯇꯧꯖꯒꯦ ꯗꯥꯕꯣꯅꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯃꯛ ꯌꯥꯅꯕ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯃ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯑꯋꯥꯠꯄ ꯈꯔ ꯊꯝꯕꯤꯔꯝꯃꯦꯕ ꯁꯤ ꯑꯩꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯊꯦꯡꯛꯁ ꯇꯧꯏꯁꯤ ꯄꯨꯛꯅꯤꯡꯗ ꯊꯦꯡꯛꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ
ꯑꯩ ꯁꯛ ꯌꯥꯝ ꯐꯖꯗꯦꯕ 이 sắc 파자디 숭피란 아이디 메인스트림기 액터 ꯑꯃ ꯑꯣꯏꯕꯗ ꯑꯩꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯗ ꯑꯋꯥꯠꯄ ꯈꯣꯟꯖꯦꯜꯁꯨ ꯐꯠꯇꯦ ꯀꯩꯁꯨ ꯃꯌꯥꯝꯅ ꯅꯥꯇꯣꯟ ꯈꯣꯡꯉꯩ ꯂꯛꯅꯔꯝꯃꯤꯅꯦ ꯁꯛꯁꯨ ꯌꯥꯝ ꯐꯖꯕꯁꯨ ꯅꯠꯇꯦ ꯌꯨꯝ ꯑꯩꯒꯤ ꯂꯅꯥꯏ ꯄꯨꯟꯁꯤꯗ ꯌꯦꯡꯉꯁꯨ ꯑꯋꯥꯠꯄ ꯂꯩꯇꯕ ꯕꯦꯛꯑꯞ ꯐꯖꯅ ꯂꯩꯕ ꯂꯥꯏꯐꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩ ꯅꯣꯏ ꯑꯃꯨꯛ ꯀꯥꯏꯀꯨ ꯅꯣꯏ ꯗꯥꯒꯣꯀꯨꯜ ꯑꯩꯅ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯩꯕ ꯃꯣꯏꯗ ꯌꯥꯎꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯒꯤ ꯑꯦꯛꯇꯤꯡ ꯃꯣꯏꯒꯤ ꯑꯦꯛꯇꯤꯡꯗ ꯏꯟꯁꯄꯥꯌꯔ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯕ ꯃꯣꯏꯗ ꯌꯥꯎꯕ ꯄꯔꯁꯣꯅꯦꯂꯤꯇꯤꯗꯤ ꯍꯦꯔꯣ ꯑꯃ ꯑꯗꯒꯤ ꯀꯩꯅꯣ ꯑꯃ ꯁ꯭ꯇꯥꯔ ꯑꯃ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯕꯗ ꯌꯥꯝ ꯃꯇꯤꯛ ꯃꯒꯨꯟ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯊꯤ ꯋꯥꯠꯂꯦꯕ ꯁꯤꯃꯛꯅꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯦ ꯁꯤꯅꯦ ꯑꯩ ꯏꯁꯥ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯃꯣꯏ ꯃꯇꯨꯡ ꯏꯟꯅꯕꯅꯦꯅ ꯈꯜꯂꯒ ꯂꯩꯌꯦꯕ ꯃꯇꯨꯡ ꯏꯟꯅꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩ ꯁꯦꯀꯦꯟ ꯀ꯭ꯂꯥꯁꯅꯦꯅ ꯏꯁꯥꯅ ꯑꯗꯨꯝ ꯈꯟꯖꯩꯌꯦꯕ ꯑꯗꯨꯅ ꯅꯥꯄꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕꯒꯤ ꯃꯇꯣꯝꯗ ꯏꯁꯣꯔꯅ ꯁꯦꯝꯕꯗ ꯍꯥꯞꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯑꯣꯏꯕꯁꯤꯅ ꯅꯥꯄꯜ ꯂꯥꯛꯏꯁꯦ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯗꯤ ꯂꯩꯇꯦ ꯑꯩꯗꯤ ꯉꯛꯏꯅꯦꯕ ꯕꯣꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯂꯝꯖꯦꯟꯁꯤꯗꯒ ꯑꯩ ꯃꯔꯛꯁꯤꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟ ꯉꯝꯕꯁꯦ ꯑꯩ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯅꯦꯕꯀꯣ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯀꯩꯁꯨ ꯇꯧꯈꯤꯗꯦꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯦꯚꯦꯜꯁꯤ ꯑꯩ ꯆꯞ ꯆꯥꯔꯦ ꯐꯥꯎꯕꯗꯤ ꯌꯥꯝ ꯐꯥꯎꯅꯤꯡꯉꯤ ꯑꯗꯣ ꯃꯤꯑꯣꯏꯕꯗꯤ ꯀꯩꯁꯨ ꯐꯥꯎꯅꯤꯡꯗꯕꯗꯤ ꯂꯩ ꯄꯣꯟꯇꯦꯕ ꯍꯥꯏꯗꯤ ꯃꯪꯒꯗꯤ ꯇꯥꯅ ꯃꯪꯉꯤꯅꯦꯕ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯕ ꯋꯥꯅꯦꯕ ꯐꯪꯕ ꯐꯪꯗꯕꯅ ꯑꯃꯅꯦꯕ ꯂꯣꯏ ꯑꯣꯏꯅꯤꯡꯉꯤ ꯉꯥꯛꯇꯅꯦ ꯑꯗꯨ ꯗꯥꯕꯣꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗꯁꯦ ꯏꯝꯐꯥꯜ ꯀꯦꯕ ꯁꯔꯚꯤꯁꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒ ꯁꯤꯅ ꯗꯥꯕꯣꯅꯤꯒꯤꯗꯃꯛꯇ ꯃꯣꯏꯅ ꯄꯤꯔꯛꯄ ꯒꯤꯐ ꯍꯦꯝꯄꯔꯅꯤ ꯌꯥꯝ ꯐꯖꯩ ꯑꯁ ꯀꯞꯀꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯀꯦꯟꯗꯜꯒ ꯌꯥꯎꯕꯅꯦ ꯏꯝꯐꯥꯜ ꯀꯦꯕ ꯁꯔꯚꯤꯁꯁꯤ ꯉꯁꯤꯒꯤ ꯊꯧꯔꯝꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯤꯟꯕꯤꯍꯧꯔꯣ ꯍꯥꯏꯗꯤ ꯀꯦꯕ ꯁꯔꯚꯤꯁꯁꯤꯗ ꯄꯤꯔꯤꯁꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯄꯥꯔꯇꯤ ꯄꯨꯟꯅ ꯆꯠꯄ ꯌꯥꯕ ꯍꯩꯖꯤꯡꯄꯣꯠꯄꯨ ꯑꯣꯏꯔꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯨꯝꯅ ꯀꯩꯊꯦꯜꯐꯥꯎ ꯀꯥꯒꯦ ꯀꯦꯕ ꯁꯔꯚꯤꯁ ꯑꯃ ꯅꯠꯇꯕ ꯃꯁꯤꯡ ꯌꯥꯝꯕ ꯄꯨꯟꯅ ꯕꯨꯛ ꯇꯧꯕ ꯈꯤꯇꯪ ꯇꯧꯕ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯑꯗꯨꯅ ꯏꯝꯐꯥꯜ ꯀꯦꯕ ꯁꯔꯚꯤꯁꯁꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯈꯪꯖꯤꯟꯕꯤꯍꯧꯔꯒ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯈꯣꯟꯖꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯛꯄ ꯀꯁꯇꯃꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯦꯕ ꯁꯔꯚꯤꯁꯁꯤꯗ ꯕꯨꯛ ꯇꯧꯅꯤꯡꯉꯗꯤ ꯈꯣꯟꯖꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯛꯑꯒꯗꯤ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯑꯣꯐꯔ ꯀꯟꯁꯦꯁꯟ ꯃꯌꯥꯝ ꯑꯃ ꯀꯦꯕ ꯁꯔꯚꯤꯁꯁꯤꯅ ꯄꯤꯔꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯈꯣꯟꯖꯦꯜꯕꯨꯁꯨ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕꯁꯤꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯗꯥꯕꯣꯅꯤ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯑꯞꯀꯃꯤꯡ ꯍꯥꯏꯗꯤ ꯐꯤꯜꯝꯗ ꯑꯅꯧꯕ ꯂꯥꯛꯀꯗꯕ ꯀꯔꯤ ꯐꯤꯜꯝꯒꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯕ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯅ ꯀꯔꯝ ꯀꯥꯟꯗꯒ ꯑꯣꯏꯕ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏ ꯔꯤꯂꯤꯁ ꯇꯧꯒꯗꯕ ꯁꯤꯗꯤ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯃꯥꯡꯁꯤ ꯀꯨꯏꯔꯛꯇ꯭ꯔꯦꯕ ꯁꯤꯗ ꯑꯃ ꯂꯩ ꯑꯗꯨꯒ ꯅꯝꯕꯗꯤ ꯍꯧꯖꯤꯜꯂꯕ ꯑꯗꯨꯒ ꯃꯈꯥ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝ 2-3 ꯑꯃ ꯂꯩꯕꯁꯤꯗ ꯑꯩꯅ ꯁꯨꯝ ꯁꯤꯖꯟꯒꯤ ꯍꯥꯏꯇꯥꯔꯦ ꯔꯦꯅꯤꯁꯦ ꯉꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯄꯟꯗꯧ ꯂꯩꯔꯦꯅ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯊꯥ 2ꯗ ꯂꯣꯏꯁꯟꯕ ꯌꯥꯕ ꯂꯣꯏꯁꯟꯒꯦꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯤ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯣꯜꯃꯣꯁ ꯉꯔꯥꯡꯗ ꯑꯩꯈꯣꯏ ꯅꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯆꯧꯋꯤꯜ ꯂꯥꯏꯒꯤ ꯖꯦꯔꯣꯗꯒꯤ ꯍꯦꯔꯣꯅ ꯐꯤꯜꯝ ꯑꯃ ꯑꯗꯨ ꯂꯣꯏꯔꯦ ꯃꯥꯁꯤ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯖꯨꯂꯥꯏ ꯑꯥꯒꯁꯇ ꯔꯤꯂꯤꯁ ꯇꯧꯅꯤꯅ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯗꯕꯤꯡ ꯍꯧꯖꯤꯟꯈ꯭ꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯏꯀꯤ ꯂꯩꯔꯤ ꯑꯗꯨꯒ ꯌꯥꯆꯦꯞ ꯍꯥꯏꯅ ꯌꯥꯆꯦꯞꯁꯤ ꯄ꯭ꯔꯤ ꯄ꯭ꯔꯗꯛꯁꯟ ꯂꯣꯏꯔꯦ ꯂꯣꯏꯅ ꯑꯣꯄꯅꯤꯡ ꯁꯦꯔꯃꯣꯅꯤꯒ ꯂꯣꯏ ꯄꯥꯡꯊꯣꯛꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯗ ꯑꯩꯅ ꯃꯇꯝ ꯉꯥꯏꯔ ꯂꯩꯕꯅꯦ ꯁꯤꯅ ꯑꯩꯒꯤ ꯍꯣꯝ ꯄ꯭ꯔꯗꯛꯁꯟꯁꯨ ꯑꯣꯏꯗꯣꯏꯕ ꯍꯥꯏꯗꯤ ꯀꯂꯔ ꯑꯥꯔꯠ ꯐꯦꯃꯤꯂꯤ ꯔꯣꯕꯤꯟ ꯁ꯭ꯀꯨꯜ ꯑꯣꯐ ꯑꯦꯛꯇꯤꯡ ꯔꯣꯕꯤꯟ ꯀꯂꯔ ꯄꯤꯛꯆꯔ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ BDF ꯊꯥꯁꯅꯥ ꯄꯨꯊꯣꯛꯈ꯭ꯔꯤꯕ ꯇꯤꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯌꯥꯏꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕ ꯄꯥꯔꯠ 2 ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯨ ꯄ꯭ꯔꯤ ꯄ꯭ꯔꯗꯛꯁꯟ ꯍꯧꯔꯦ ꯍꯧꯖꯤꯛ ꯀꯟꯅ
ꯊꯥ ꯑꯃꯅꯤ ꯃꯃꯥꯡꯗꯒꯤ ꯄ꯭ꯔꯤ ꯄ꯭ꯔꯗꯛꯁꯟ ꯇꯧꯔꯒ ꯉꯁꯤꯃꯛꯁꯨ ꯄ꯭ꯔꯤ ꯄ꯭ꯔꯗꯛꯁꯟ ꯐꯝꯃꯨꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯒ ꯐꯤꯂꯝ ꯈꯔ ꯇꯣꯔꯩ 2ꯗ ꯁꯨꯝ ꯑꯗꯨꯝ ꯂꯤꯗ ꯔꯣꯜꯗꯤ ꯅꯠꯇꯦ ꯇꯣꯔꯩ 2ꯁꯤ ꯇꯣꯔꯩ ꯌꯥꯝ ꯄꯣꯄꯨꯂꯔ ꯐꯤꯂꯝꯅꯤꯅꯀꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯁꯄꯣꯔꯇꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯏ ꯑꯃꯨꯛ ꯀꯥꯏꯀꯨꯒꯤ ꯁꯄꯣꯔꯇꯤꯡ ꯑꯩ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯥꯒꯁꯇ ꯅꯝꯕ ꯍꯧꯔꯅꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯐꯤꯂꯝ 5 ꯇꯔꯨꯛꯗꯤ ꯂꯩ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯨꯝꯅꯤꯡꯕꯁꯨ ꯑꯣꯏꯗ꯭ꯔꯦꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯌꯥꯝ ꯑꯍꯟ ꯁꯥꯖꯅꯤꯡꯕꯩꯗꯤ ꯅꯠꯇꯕ ꯃꯤꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯆꯜꯂꯨꯔꯒ ꯃꯍꯦꯟ ꯌꯦꯡꯅꯤꯡꯉꯔꯣꯏꯕ ꯑꯗꯣ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯇꯁꯦꯡꯅ ꯄꯥꯝꯕꯗꯤ ꯍꯧꯖꯤꯛꯀꯤ ꯗꯥꯕꯣꯅꯤ ꯍꯣꯏꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯁꯤꯁꯤꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯎꯔꯤ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯃꯇꯝ ꯈꯔꯗꯤ ꯕ꯭ꯔꯦꯛ ꯑꯃꯨꯛ ꯂꯩꯔꯨꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯄꯦꯟꯗꯦꯃꯤꯛꯅꯦ ꯀꯣꯚꯤꯗꯀꯤ ꯄꯦꯟꯗꯦꯃꯤꯛꯅꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯟꯁꯤꯅꯦ ꯄꯨꯟꯁꯤꯟꯈ꯭ꯔꯒ ꯆꯍꯤ 5 ꯕ꯭ꯔꯦꯛ ꯆꯥꯔꯕꯒꯨꯝꯕꯅꯦꯕ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯌꯪꯁꯇꯔꯁꯤꯡꯅ ꯌꯥꯝ ꯐꯩ ꯋꯦꯕ ꯁꯦꯔꯤꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯐꯤꯆꯔ ꯐꯤꯂꯝ ꯂꯣꯝꯗꯗꯤ ꯀꯌꯥ ꯀꯩꯅꯣꯗꯤ ꯇꯧꯗꯕ ꯑꯗꯨꯕꯨ ꯁꯤꯁꯨ ꯃꯣꯏꯅ ꯁꯤꯠꯇꯣꯏꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯗꯤ ꯄꯣꯠ ꯑꯃ ꯁ꯭ꯇꯦꯟ ꯕꯥꯏ ꯑꯃ ꯊꯝꯕꯒꯨꯝꯕꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯒꯦꯠꯋꯦ ꯑꯃꯁꯨ ꯑꯣꯏꯍꯧꯔꯦꯅꯀꯣ ꯑꯦꯛꯇꯔ ꯅꯍꯥ ꯍꯧꯒꯠꯂꯤꯕ ꯅꯍꯥꯁꯤꯡꯒꯤ ꯒꯦꯠꯋꯦ ꯑꯃꯁꯨ ꯑꯗꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯄꯦꯔꯦꯠꯁꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣই ꯆꯍꯤ ꯈꯔ ꯂꯣꯏ ꯌꯥꯝꯖꯟꯅꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯕꯋꯥꯅꯤ ꯑꯩꯒꯤ ꯆꯍꯤꯁꯤ ꯂꯩꯔꯤꯕ ꯆꯍꯤꯁꯤꯗꯩ ꯀꯨꯝꯊꯔꯒ ꯀ꯭ꯂꯥꯁ 12ꯀꯤ ꯁꯥꯇ꯭ꯔ ꯁꯥꯔꯒ ꯍꯦꯔꯣꯏ 12ꯀꯤ ꯁꯥꯇ꯭ꯔꯒꯤ ꯋꯥꯔꯤꯗ ꯍꯥꯏꯇꯥꯔꯦ ꯍꯦꯔꯣꯗꯨꯅ 12ꯀ ꯇꯝꯕ ꯕꯤꯑꯦꯒ ꯀꯥꯕ ꯍꯧꯕꯗ ꯄꯛꯑꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯆꯠꯈꯤꯕꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯁꯔꯨꯛ ꯈꯥꯟ ꯁꯜꯃꯥꯟ ꯈꯥꯟ ꯍꯧꯖꯤꯛꯐꯥꯎ 60 ꯃꯊꯛ ꯉꯥꯛꯇ ꯌꯧꯔꯛꯑꯕꯅꯦ ꯃꯣꯏ ꯍꯧꯖꯤꯛ ꯐꯥꯎ ꯑꯗꯨꯝ ꯍꯦꯔꯣ ꯀꯨꯝꯃꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯀꯩꯅꯣꯁꯤꯁꯨ ꯋꯥꯔꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯈꯔ ꯈꯦꯠꯅꯕꯖꯥꯠꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯅ ꯋꯥꯔꯤꯁꯦ ꯕꯣꯏꯁ ꯑꯦꯟ ꯒꯥꯔꯜꯁꯀꯤ ꯑꯣꯏꯕ ꯋꯥꯔꯤꯗ ꯑꯌꯥꯝꯕ ꯀꯩꯅꯣ ꯑꯣꯏ ꯕꯦꯁ ꯇꯧꯕꯁꯦꯀꯣ ꯃꯦꯆꯤꯌꯣꯔꯤꯇꯤꯁꯦ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯍꯣꯂꯤꯋꯨꯗ ꯐꯤꯂꯝ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤꯁꯤꯡꯗꯗꯤ ꯍꯣꯂꯤꯋꯨꯗ ꯁ꯭ꯇꯥꯔꯁꯤꯡꯁꯦ 55-60ꯁꯦ ꯌꯥꯝ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯑꯦꯛꯇꯔꯅꯦꯕ ꯍꯥꯏꯗꯤ ꯔꯤꯆꯥꯔꯗ ꯒꯤꯌꯔ ꯍꯣꯏ ꯑꯗꯒꯤ ꯔꯣꯃꯥꯟꯇꯤꯛ ꯍꯦꯔꯣꯗ ꯍꯥꯏꯔꯒꯀꯣ ꯖꯣꯔꯖ ꯀꯨꯂꯨꯅꯤ ꯍꯣꯏꯁꯦ ꯆꯍꯤ 70+ ꯌꯥꯝ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯔꯣꯃꯥꯟꯇꯤꯛ ꯍꯦꯔꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯎꯏ ꯂꯤꯑꯣꯅꯥꯔꯗꯣ ꯗꯤꯀꯥꯄ꯭ꯔꯤꯌꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯥꯅꯤꯛꯀ ꯀꯨꯝꯃꯛꯄ ꯃꯇꯝꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯅꯦꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦꯕ ꯍꯧꯖꯤꯛꯇ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯑꯣꯏꯅ ꯎꯏꯅꯦꯕ ꯍꯧꯖꯤꯛ ꯃꯦꯆꯤꯌꯣꯔ ꯑꯣꯏꯌꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒꯤ ꯀꯩꯅꯣꯁꯨ ꯑꯣꯏꯗꯣꯏꯅꯤ ꯃꯁꯦ ꯋꯥꯔꯤꯒꯤ ꯃꯑꯣꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯣꯂꯤꯋꯨꯗꯀꯨꯝꯕꯗ ꯌꯦꯡ ꯇꯥꯔꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯤ ꯑꯉꯥꯡꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯌꯥꯔꯤꯕ ꯑꯩꯈꯣꯏ ꯁꯣꯟꯗ ꯂꯤꯕ ꯃꯥꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯤꯒꯨꯝꯕ ꯃꯥꯏꯅꯒ ꯈꯔ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯋꯥꯔꯤ ꯃꯈꯜ ꯃꯊꯦꯜ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯕꯣꯏꯁ ꯑꯦꯟ ꯒꯥꯔꯜꯁꯀꯤ ꯀꯣꯂꯦꯖꯇ ꯅꯨꯡꯁꯤꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕ ꯅꯠꯇꯕ ꯈꯤꯇꯪ ꯑꯣꯜ ꯑꯦꯖꯀꯤ ꯌꯦꯡꯕ ꯌꯥꯕ ꯀꯩꯅꯣ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯗꯤ ꯈꯜꯂꯤ ꯋꯥꯔꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯕꯛ ꯐꯗꯣꯏꯅꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯏꯔꯛꯑꯒꯗꯤꯀꯣ ꯑꯩꯈꯣꯏ ꯆꯟꯅꯐꯝ ꯈꯪꯉꯛꯇꯣꯏꯅꯦ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯗꯤ ꯁꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔꯁꯤꯡꯅꯁꯨ ꯁꯣꯏꯅꯀꯤ ꯏꯔꯛꯄ ꯑꯣꯏꯁꯨ ꯗꯥꯕꯣꯅꯤ ꯑꯗꯣ ꯗꯥꯕꯣꯅꯤ ꯑꯩꯈꯣꯏꯅ ꯎꯕꯗ ꯚꯤꯗꯤꯑꯣ ꯑꯗꯒꯤ ꯐꯤꯂꯝꯒꯤ ꯀꯩꯅꯣꯗ ꯇ꯭ꯔꯦꯂꯔꯁꯤꯡꯗ ꯗꯥꯕꯣꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯇꯣꯏꯅ ꯃꯃꯤ ꯇꯥꯕ ꯑꯃ ꯎꯔꯛꯑꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯤꯂꯝꯗꯒ ꯑꯗꯨꯝ ꯗꯥꯕꯣꯅꯤꯒꯤ ꯃꯇꯨꯡ ꯏꯜꯍꯜꯂꯒ ꯑꯗꯨꯝ ꯆꯠꯍꯜꯂꯒꯦꯅ ꯈꯟꯕ꯭ꯔꯥ ꯍꯧꯖꯤꯛꯁꯤꯅ ꯀꯔꯤ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯂꯩꯕ ꯑꯩꯒꯤꯗꯤ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯂꯦꯒꯦꯁꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯁꯤꯒꯤ ꯏꯃꯥꯒꯤ ꯄꯥꯕꯨꯡꯁꯤ ꯊꯤꯌꯦꯇꯔꯗ ꯌꯥꯝ ꯉꯥꯎꯖꯔꯛꯈꯤ ꯃꯁꯥꯗꯤ ꯊꯤꯌꯦꯇꯔ ꯑꯥꯔꯇꯤꯁ ꯑꯣꯏꯔꯛꯇꯕ ꯑꯗꯨ ꯅꯠꯇꯅ ꯏꯙꯧꯁꯤꯅ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯗꯅ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯃꯇꯝꯗꯨꯗꯗꯤ ꯅꯨꯄꯤꯅꯒ ꯊꯤꯌꯦꯇꯔ ꯌꯥꯎꯕ ꯍꯥꯏꯁꯦ ꯁꯃꯥꯖꯅ ꯁꯣꯁꯥꯏꯇꯤꯅ ꯌꯥꯝꯅ ꯀꯩꯅꯣꯝꯃꯗ ꯌꯦꯡꯉꯝꯕ ꯃꯤꯠꯌꯦꯡ ꯂꯩꯕ ꯃꯇꯝꯅꯦꯕ 70ꯁꯀꯤ ꯃꯇꯝ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯂꯦꯠ 60s ꯑꯥꯔꯂꯤ 70sꯀꯤ ꯃꯇꯝ ꯍꯥꯏꯁꯦ ꯑꯗꯨꯗꯐꯥꯎꯗ ꯏꯙꯧꯅ ꯌꯥꯎꯍꯟꯗꯅ ꯃꯥꯅ ꯊꯤꯟꯖꯠꯇꯅ ꯒꯥꯔꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯇꯣꯡꯍꯜꯂꯒ ꯇꯧꯔꯛꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯃꯥꯁꯨ ꯕꯕꯥꯁꯨ
Manipur Dramatic Union da theater se to lak pa da aina art pa mi ju adu influence hai ta ma hoina ba hoina sum to du u da gi sum ma ngoi de pa ma khi ba du ni khoi chino loi pa mi hai ta adu pa mi khoi ai yamba lei loi pa mi khon to ram mi khar khar su loi ma du ishor gi tai bang shona keno to wa exposure na aina phang kitang ai khara phang e ba adune ado to ni nge do ma di bon am pa me sana khona bi am pa me adu bi angang oi bai su uji nang chi karamba profession sa to no ha direct mai chei lon ji da hai bi angang ji da o pa me sts ma aina mu sum ma pi ngai di to ji acting do wa ke do wa thoina screen na to yamna yaw re ba masak ti yaw re di sum akoi ai jin na yaw na rak pani ni si di ba aduna film mati ama sum memory oina ba thamo ji ga na ajining thauja gi aina phagi tawraga da gi adui mamang da gi tamochan haistam gi nairi he na film ama da especially pian makhong kapai kapai chapde hoya aina sum hayeng mai mami le hong na vai na ade mo ajit ki aina phagi tawraga ju lasin da special experience adu da mo khar chau khale mai sum lak pane da music video sum taw da angang sa ba yauri kholi mai he ken taw ko pa mai taw da gi sum amana sum hairak pa da gi khara khara style artist hoina thoe mai taw ga ma jo yamna common sense samna lay acting is sense ti am lay lay di ai film ka si sum yeng ba khot pa tau je ai na pakte khan ma jaga ji ma dum point taw ra hai ri bana adu film adai tang di khara pakte ga ai adu mai na khalli du ga sanar du de adu na mai chei matang na adu gi keno du bom yo ram ni na ina ma ji ya na to handak ti ma kitang su mature oi re do ma actor oi ge khalle na hai mi na hang madani ko aina o wa khan keno to re na nangai bon tau de ne du tau ne tau mani ba sai ai actor mo ye khalle na ai harau de harau inu adu mana apam lambi da sacha gi jano ai di mana scientist oi ye ju ai angam ba ai di ai like to honor ge ha ga jo angam ba hai ta re ne ko mai sports ta to ge ha ga jo aina mai apam da di oi ni sacha ge ha ga di ya ro adu na mo ye ne to magi career ri matang da di mai apam da ai encourage to ni okay ado haidi soira making asidagi jahi manga tarawo ki banung da soira ke film da natraga album da soira make hero gi lead role gi appearance ama lor so in thola kane thase da bane fun part lom da lak se ko khigi sida game ama to se ba who is more likely to kana na hena siji oiram ba yai to ba yai kaina dung bagi hana chachi ka khoi sin dai tai ne once camera on to khro action law matam da dialogue khwai da kawgon ba mi se kana oi actor sing ki marak ta ai ni ai talo han ai wakhalam na pu ba loi briefing do lo ka yara ka na ai na ko khubi thang atoi ne rolling action na ka ông ta hai ông cắt na đấy nè si ai am twin to gal aina taijina ben chon bagi juna te puna bam pu bai ta aina ngaktang da dialogue ki na khan da ai ai cry bo express to ai dialogue tu tham kan situation du da sigi jam khangal le ai space kamai season da do ai khalling ai da ningjang am po tu ado kena mang mai ta yam queen bai har tor padi na ta bani film gi set break manung da khwai da gi tumgan ba artist karam artist we break ma cham phang ya da back to ui leram ba artist aina huji ki akhoi gi na jing da di madu keno to tre no laiwai ga ba akhoi da dia je khwairak pam dia actor oina na te mana
다이렉션 도 필름 아니 공기바 다모디아디 ям 동갈래바 카메라 셋업 떠로 숏 한번 넣으려 딱 펌다 펌펌나도 손에 약간 모멘 두더네 아무 하이는 또 약간 밤둠둠은 노이네요 하우둠은 아이 experience 다모 얌뭉시 aduga film gi khogi shooting matam da khwai dagi mi no hanba haiba mi si kana na ge henoi shooting manung da yamna 셋다 hoi set 파기 얌 떠건 뭐지 셋다 파기 얌 떠고 이제 잠만아봐 개놈다디 레야 좀 로이 똥나예 봐 너 아이나 거기 시니어다 하이다래 나징데디 좀 거기 좀 파기 좀 똥나예 뭐더얌 해나 마네 개노 떠고 하지 레이데 아코이 따구나 따구나지 셋다 얌나 얌티나 말라디 뿌라 개놈아 좀 후ong 마이다 기가 날래 와이디 아너가 누피다 마마 랄리타 비시 좋아 좀 셋다 장아간다 맹아 포타주가도 뭔가 누아이타가 누미라 마마 야우도 바이타레 엄마가 좀 그놈 떨어서 파기 좋아이다 오지 그노 얼마나 래 아도 너희 온가 구이서도 누아이 셋다 염나 마이다 pu나 밤디 부이고 아도가 부와이디 마나디 노마 게놈니 노마 베리에이션 가디 레이고 다 리엄 좀드링 밤기 버는 미스 영니고 아도가 왁동미나 노아이 reject khwai dagi low bar artist kana oi gal sunga siba work tong min rak koda mama di retake kan no kan mate retake si aiju one of the amane ba duga ta couple in ong sa se mazu retake se khoni ji retake adum ni ba kangu ne ba ado hanakti handak zero dagi hero ji da di taibom sa se pura stay sharp oire ba oire di yena ju sinen ne sa ta ba ju hengal le ko 아코이 하이네 다이렉터 소이라이 네다 소이라이가 거지 기놈도 해야 돼 어디 ям 누가요 아들 리텍세 아이야도 아이 사제 아이디 원모틱 아이 아이암 라원 맘이네 아이암 아이야도 아이 요네 탕디 아이디 아이는 아이 익스피리언스 소 너희다고 굴강데 코이송 코엑 동미나 보세 the Manipur film industry da khwai dagi daboni naga best couple ne khan bojina karma na go no yong kai ku gi couple jai best couple imra matom da so hai roi ma no yong kai ku nga no inam si hai ta kiran gi couple jai best couple ne na one of the best couple moi couple ji jo du ai singani aduga koi कोई दाराजुगा इतने मम्मीरा गई कॉम्बिनेशन याम थी ना देखा नहीं दादी नी का देनी लिंक माबंगा मोयनी की क्या ना चीज़ याम बदी आई चुम क्या ना तो नुंगाई भाई तार देखा अभी ना वो विक्रम की कॉम्बिनेशन से याम थी ना नुंगाई मोय ям 시 하이다래 in future 다 좀 아파가 나타 오이잖아 오이죠야니 오이니디 understanding amana daboni na ngasi ba pa ba da haidi paminam da obviously amadi soyam gileram doine actress amadi maga paminaraga de haidi freely acting do bangam bani khangde hoi experience pudi myam laire du taraga loina ba khwai dagi nungai ba actress kana na oi quite no I have Madi cannot do I do Madi parameter one with the Louis. I see diplomatic when you come by one native. Say a koi cannot so a koi bala shoma. When is it Nike Adidas brand woman Puma Smina brand mamam name character mamam yam no I. Don't man why the coordinate over understanding more highly can always hide that some shaygan amok pamatang that the more the am tamgada lady hide that before upon I have I wonderful like that
마기 개노세 양 깔래 깔래디 액팅 양 릭릭나 떠웨 릭릭나 떠웨 아 센스 오브 휴머 가지 티는 왕 또간 누가 아스 강디 오버올 ai ma yam tina ai good actor ne na thamning acting gi kano sida di ai gi pamjawni ko mai le no ma khata bse khoi ki gossip corner hai tare ko mi wa khar mai ta wa ti kara sida kai gumba daboni na nungai ta ba ai question khara hangjara ke ba ko nungai ta ba yaw tar ga di question ma'am sida gi ama khak skip to ba ya ba gi tan sa to pije ge ko Manipur film industry da khwai da gi prank to gon ba ha gadra Bingon da prank yam da to gon ba se kana oi ga actor actress sing marak sida crew member sing marak ta tagunani hojikpudi am yan active oidre ko mangon de na prank to ba di sigumba gi keno se ai mati ama ma thing na kan da dagi khoi gi co star sing gi marak ta hadi ready dong na bo hotnarak pa da matam yam na chang ba sina kana go co star sing gi marak ta ni ko akhoi choma dum khrak pui changi chang ma je ma gi chang pu ji ma chu ta tholok pani na chang bam di thwe khras kuin dum mana khara ai experience ta wa balaga ma da gi di mana kitang kui dagi akhoi gi set da lak pa matam da hade film gi sport ama shooting sport ama khalle na sport ji gi yor pa matam da khwai da gi theng na yor kan ba co star se kana oi gale asi ba work to minarak pa da no co star ji da dum no pa chu ai ko yai okay no yam gai ku gai ga ai ju one of them man ai thabak myam lang phang myam nang no na oi da ba mai jan la ga si dum ka tu garan khra taw ya madumang na ke no taw di na te aduga anmai na taw aduna khara dum warau na ba se yaw ko da ado haji haji phangi ba recognition phang ba artist myam am lai gre sida phangi ba recognition du dagi hen na phanga da ba artist di mani ga khan ba artist yaw bra oh ai mieng da akhoi bala se nagai film yang ku mina re dong ko ai handa bung yem kan da bung ye se film oina bapta phangi ni adon da nai na na ta ai bala oina yeng kan da ai sidi sin bi virani na adi tawram dre na hang idi hai ba man lai khalle as ai bala yam tawki tawningi hai ta yam phangan ningi ba ai bung je QMax ta yeng mani isanupa yeng loi ba tholok pa gari de dum phone tore mon isanupa ai nang ma pari pikana ma pa le na hai my husband manak lai ke doi da ni ai ma di pakhat jan chung phone ai ang ta tau di ba di tau de di sahi rom na tong na pon ti da ai harang man na torok pa ni kaidaurage nang bungi mo hujik tholok pada ngai as ai bog ingri dawni ma ji som asonong chat taw ni na ma premier ga ji yeng hodram jane kamai dog ya as ai pile ai nang ji ki wa yaw sali na ina phagi toy to na phaja gare ma chingliam amna quality acting hai ta lik na khangdi ai sama phok bung do humra game ado sbala am to haningi hai ta every scene khuding mak adugi bungi da gengak pakan da ko scene khuding mak boring oi ba keno pi de haidi acting do ga sama do ga yam natural o henle photo haging ba kan da makeup to ba mal han da adu yam chatle adu phase adung ba film se mayam ma putho an thing ai ta ne manipur ki oina su taina support yaw da ba do thi da bi do production value helaga ama hangjar ke da ne film gi assignment ama de accepted to ro haidi logdi loksalu ro film ama duga ko na di kai nung gi lokjaru do ka khalak pa adung matang ga yaw gi bra yaw yam yaw ya me hai ta
ꯌꯥꯎꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯁꯨ ꯀꯦꯌꯔꯂꯦꯁꯅꯤ ꯑꯗꯨꯒ ꯐꯤꯂꯝꯗꯨꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯩ ꯅꯠꯇꯕꯀꯣ ꯑꯇꯣꯞꯄ ꯄꯣꯏꯟ ꯑꯃꯗꯅ ꯑꯩꯅ ꯏꯃꯦꯖꯤꯟ ꯇꯧꯖꯔꯨꯕ ꯀꯦꯔꯦꯛꯇꯔꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯨꯒ ꯑꯩꯅ ꯈꯜꯂꯝꯕꯗꯨꯒ ꯄꯨꯡꯑꯣꯟ ꯑꯣꯟꯅꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯀꯟꯐꯤꯗꯦꯟꯁ ꯅꯦꯝꯊꯔꯛꯄ ꯁꯤꯒꯨꯝꯕꯁꯦ ꯑꯗꯒꯤ ꯄ꯭ꯔꯗꯛꯁꯟ ꯗꯤꯖꯥꯏꯅꯤꯡꯗꯣ ꯆꯤꯟꯗ ꯍꯥꯏꯔꯝꯕꯗꯨꯒ ꯆꯠꯂꯨꯔꯀꯥꯟꯗ ꯇꯧꯔꯛꯏꯗꯨꯒ ꯂꯦꯚꯦꯜ ꯑꯅꯤꯗꯣ ꯑꯩꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯍꯥꯏꯗꯤ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯌꯥꯊꯣꯛꯎꯔꯕꯅꯤꯅ ꯇꯧꯕ ꯁꯤ ꯑꯩ ꯈꯛꯀꯤ ꯅꯠꯇꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛꯇ ꯌꯥꯎꯅꯔꯝꯒꯅꯤ ꯃꯈꯥ ꯇꯥꯕ ꯃꯔꯛꯇ ꯀꯣꯏꯁꯟ ꯑꯃ ꯊꯠꯂꯒ ꯃꯈꯥ ꯑꯃꯨꯛ ꯂꯥꯛꯆꯒꯦꯀꯣ ꯑꯣꯕꯚꯤꯌꯁꯂꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤꯅ ꯀꯝꯄꯜꯁꯔꯤ ꯔꯨꯃꯔꯁ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯅꯤ ꯗꯥ ꯕꯣꯅꯤꯒꯤ ꯃꯇꯥꯡꯗ ꯑꯐꯕ ꯉꯥꯡꯕꯤꯕ ꯐꯠꯇꯕ ꯉꯥꯡꯅꯕꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯗꯣꯏꯅꯦ ꯗꯥ ꯕꯣꯅꯤꯒꯤ ꯃꯇꯥꯡꯗꯗꯤ ꯔꯨꯃꯔꯁ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯕꯨ ꯔꯨꯃꯔꯁꯇꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯥ ꯕꯣꯅꯤꯅꯒ ꯌꯥꯝ ꯊꯤꯅꯒ ꯅꯣꯛꯈꯤꯕ ꯑꯩ ꯏꯁꯥꯐꯥꯎ ꯈꯪꯗꯦ ꯀꯥꯏꯅ ꯈꯜꯂꯒ ꯅꯣꯛꯈꯤꯕ ꯔꯨꯃꯔꯁꯀ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯥꯎꯋꯦꯗ ꯌꯥꯝ ꯂꯩꯔꯤ ꯂꯩꯗꯤ ꯑꯩ ꯒꯨꯂꯤ ꯆꯥꯏ ꯍꯥꯏꯕꯁꯤꯃ ꯑꯩꯒꯤ ꯉꯜꯂꯤꯉꯩ ꯔꯨꯃꯔꯁꯅꯤꯀꯣ ꯁꯨꯃꯥꯡ ꯂꯤꯂꯥ ꯒꯨꯂꯤ ꯆꯥꯏꯅ ꯆꯨꯝꯅ ꯅꯠꯇ꯭ꯔꯦ ꯑꯗ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯑꯣꯏꯔꯝꯃꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯃꯇꯝꯁꯤ ꯑꯣꯏꯔꯝꯃꯗꯤ ꯍꯦꯛꯇ ꯀꯩꯅꯣꯝꯗꯤ ꯑꯣꯏꯗꯧꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯏ ꯃꯇꯨꯡ ꯀꯣꯟꯅ PDF ꯊꯥꯁꯅꯒ ꯇꯧꯔꯀꯥꯟꯗ ꯔꯨꯃꯔꯁ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯁꯨ ꯌꯥꯝ ꯍꯦꯟꯅꯗꯤ ꯀꯩꯅꯣ ꯑꯣꯏꯈꯤꯗ꯭ꯔꯦ ꯇꯧꯕꯗꯕꯨ ꯏꯃꯥ ꯀꯩꯊꯦꯜ ꯌꯧꯔꯛꯄ ꯍꯥꯏꯁꯦ ꯁꯟꯗꯣꯔꯛꯇꯣꯔꯕꯅꯦꯕ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤꯅꯤ ꯃꯥ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯁꯦ ꯏꯟꯐꯦꯛꯁꯟ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯅꯔꯤ ꯇ꯭ꯔꯦꯛꯇ ꯏꯟꯐꯦꯛꯁꯟ ꯇꯧꯋꯦꯕ ꯀꯣꯡ ꯀ꯭ꯋꯥ ꯑꯃ ꯆꯥꯔꯨꯕꯗꯒꯤ ꯑꯩꯒ ꯆꯥꯃꯤꯟꯅꯩꯗꯨꯁꯨ ꯇꯧꯔꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯃꯥꯅ ꯖꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯑꯩꯅ ꯀꯣꯡꯀꯥ ꯃꯅꯥꯗ ꯌꯥꯎꯔꯝꯕ ꯃꯍꯤꯛꯅ ꯊꯣꯛꯍꯟꯕꯖꯥꯠꯅꯦꯕ ꯀꯥꯏꯗꯒꯤ ꯀꯤꯗꯅꯤꯒꯁꯦ ꯂꯣꯏꯅ ꯅꯥꯀꯟ ꯅꯥꯝ ꯁꯣꯛꯆꯜꯂ ꯂꯤꯚꯔ ꯅꯨꯡꯕꯔ ꯂꯣꯏꯅ ꯑꯦꯟꯇꯥꯌꯔ ꯑꯦꯕꯗꯣꯃꯦꯟ ꯀꯩꯅꯣꯁꯦ ꯂꯋꯥꯔ ꯑꯦꯕꯗꯣꯃꯦꯟ ꯑꯦꯔꯤꯌꯥꯁꯦ ꯑꯗꯨꯒꯤ 15 days ꯀꯨꯝꯕ ꯂꯥꯏꯀꯠꯅꯗꯅ ꯀꯩꯗꯧꯗꯅ ꯂꯩꯔꯒ ꯇꯧꯔꯛꯄꯁꯤꯗ ꯍꯦꯛꯇ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯏꯃꯥ ꯃꯌꯥꯝ ꯂꯥꯛꯑꯒ ꯅꯪ HIV ꯅꯥꯕꯩꯅꯦꯅ ꯋꯥ 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 ꯂꯥꯡꯉꯦ ꯀꯩꯊꯦꯜꯗꯅ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡ ꯂꯥꯛꯑꯒ ꯑꯩ ꯌꯨꯝꯗ ꯇꯧꯕꯤꯈꯤꯕ ꯃꯣꯏꯅ ꯅꯨꯡꯁꯤꯗꯅ ꯏꯕꯨꯡ ꯑꯁꯦꯡꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯌꯨ ꯀꯩꯅꯣ ꯃꯣꯏꯅ ꯁꯟꯗꯣꯛꯏꯁꯦꯅ ꯑꯩꯅ ꯈꯨꯗꯛꯇ ꯃꯣꯏ ꯂꯥꯛꯏꯉꯩꯗꯨꯗ ꯁꯤꯖꯒꯤ PROꯗ ꯐꯣꯟ ꯇꯧꯔꯒ ꯅꯣꯏꯅ ꯔꯤꯄꯣꯔꯠ ꯂꯣꯠꯁꯟꯕ ꯂꯩꯕ꯭ꯔꯥ ꯑꯩ ꯈꯪꯍꯟꯗꯕ ꯃꯣꯏ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯒ ꯊꯥꯗꯣꯛꯑꯒ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟ ꯑꯃ ꯁꯤꯗꯒꯤ ꯄꯤꯔꯛꯄ ꯇꯧꯈꯤ ꯑꯗꯣ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯨꯃꯥꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯃꯇꯝꯗꯨꯗ ꯀꯩꯁꯨꯗꯤ ꯉꯥꯡꯅꯈꯤꯗꯦꯕ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯩ ꯍꯥꯏꯁꯦ ꯁꯥꯡꯅꯗꯤ ꯍꯥꯏꯔꯦ ꯊꯧꯗꯣꯛ ꯃꯆꯥ ꯂꯩ ꯀꯩꯝ ꯈꯟꯗꯦ ꯇꯧꯗꯕꯗꯨꯗꯤ ꯀꯩꯅꯣ ꯑꯗꯨ ꯔꯨꯃꯔꯁꯇꯨ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣ ꯀꯃꯦꯟꯠ ꯀꯣ ꯐꯟ ꯁꯦꯛꯁꯟꯗ ꯐꯟ ꯁꯦꯒꯃꯦꯟꯇ ꯑꯃ ꯂꯥꯛꯆꯒꯦ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯅꯣ ꯀꯃꯦꯟ ꯍꯥꯏꯔꯛꯑꯁꯨ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯋꯥꯍꯪꯁꯤꯒꯤ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯁꯨ ꯌꯥꯏ ꯗꯥ ꯕꯣꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯗꯥ ꯕꯣꯅꯤꯅꯗꯤ ꯁꯨꯡꯍꯩꯗꯤ ꯍꯩꯅꯗ꯭ꯔꯕ ꯃꯤ ꯎꯕꯗꯒ ꯍꯥꯏꯐꯦꯠꯀ ꯁ꯭ꯃꯥꯏꯜꯒ ꯄꯤꯁꯜꯂꯨꯕ ꯂꯩꯕ꯭ꯔꯥ ꯂꯩꯗ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯏꯁꯃꯥꯏꯜꯁꯤꯗꯤ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯁꯨꯝ ꯃꯃꯤꯡ ꯃꯊꯥꯕꯨꯗꯤ ꯄꯟꯅꯤꯡꯗ꯭ꯔꯦꯀꯣ ꯄꯜꯂꯨ ꯑꯗꯨꯗꯤ ꯐꯖꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗ ꯃꯥꯅꯁꯨ ꯑꯩ ꯍꯩꯅꯔꯝꯗꯕ ꯌꯥꯏ ꯑꯩꯅꯁꯨ ꯊꯤꯅꯗꯤ ꯍꯩꯅꯗꯕ ꯇꯧ ꯑꯗꯨꯝ ꯎꯅꯗꯕꯗꯤ ꯌꯥꯗ꯭ꯔꯕ ꯎꯅꯗꯗꯤ ꯑꯗꯨꯝ ꯃꯥꯅ ꯇꯧꯔꯛꯄ ꯐꯥꯒꯤ ꯑꯃꯗ ꯑꯗꯨꯝ ꯀꯪꯅ ꯅꯣꯛꯑꯒ ꯑꯗꯨꯝ ꯈꯥꯡꯕꯁꯦ ꯁꯤ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯤꯜꯝꯒꯤ ꯑꯁꯥꯏꯟꯃꯦꯟ ꯂꯧꯕ ꯃꯇꯝꯗ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯈꯪꯅ ꯆꯥꯟꯅꯔꯨꯕꯒꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯂꯧꯈꯤꯕ ꯐꯤꯜꯝꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯨꯝꯈꯤꯕ ꯐꯤꯜꯝꯒꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯨꯝꯕꯁꯤ ꯑꯗꯨꯝ ꯌꯥꯎꯋꯦꯗꯤ ꯍꯥꯏꯗꯤ ꯑꯩꯅꯗꯤ ꯌꯥꯝ ꯀꯨꯝꯅꯤꯡꯕꯗꯤ ꯅꯠꯇ꯭ꯔꯕ ꯃꯥꯏ ꯌꯦꯡꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯩꯅ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯌꯥꯎꯔꯦꯗ ꯗꯥ ꯕꯣꯅꯤꯁꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯗꯥ ꯕꯣꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯇꯧꯕ ꯊꯕꯛꯁꯤꯅ ꯀꯔꯤ ꯑꯣꯏ ꯄꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯔ ꯀꯃꯥꯏꯅ ꯃꯤꯟ ꯇꯧꯕ ꯄꯣꯠꯅꯣ ꯇꯟꯕ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯝꯗꯕ ꯁꯨꯡꯇꯧ ꯇꯧꯅꯤꯡꯗ꯭ꯔꯕ ꯄꯨꯟꯁꯤꯗ ꯁꯤꯁꯤꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯌꯥꯔꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ
ꯄꯥꯝꯗꯕꯁꯦ ꯃꯁꯤ ꯍꯥꯏ ꯀꯥꯟꯗ ꯁꯨꯝ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯖꯟꯅꯤꯡꯉꯤ ꯀꯥꯏꯅ ꯑꯗꯨꯒꯤꯅꯦ ꯌꯥꯝ ꯀꯨꯏꯅ ꯈꯜꯂꯤ ꯅꯨꯡꯗꯥꯡ ꯗꯤꯅꯔ ꯕꯨꯐꯦꯒ ꯇꯧꯔꯒ ꯗꯤꯅꯔ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩ ꯏꯁꯥ ꯍꯩꯅꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩ ꯁ꯭ꯀꯤꯞ ꯇꯧꯅꯕ ꯍꯣꯠꯅꯩꯕ ꯁꯤꯃꯗꯤ ꯑꯩ ꯁꯨꯡꯇꯧ ꯇꯧꯅꯤꯡꯗꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯍꯥꯏꯗꯤ ꯊꯛꯄꯤ ꯆꯥꯕꯤ ꯑꯗꯨꯗꯥꯒꯤ ꯋꯥ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯃꯗꯨꯅ ꯀꯩ ꯍꯥꯏꯕꯅꯣ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯊꯕꯛ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯒꯁꯨ ꯁꯨꯡꯋꯥ ꯋꯥꯗ꯭ꯔꯕ ꯑꯣꯏꯒꯦꯔꯥ ꯋꯥꯔꯤ ꯁꯥꯕꯁꯦ ꯀꯟꯚꯔꯁꯦꯁꯟ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯟꯕ ꯋꯥꯔꯤ ꯁꯥꯔꯁꯨ ꯇꯨꯝꯗꯕ ꯉꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯀꯩꯅꯣ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕꯗ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯃꯗꯀꯣ ꯅꯣꯡꯉꯥꯟꯕ ꯋꯥꯔꯤ ꯁꯥꯔꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯁꯤꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯛꯄꯁꯨ ꯉꯝꯃꯔꯣꯏ ꯁꯤꯃꯗꯤ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯗꯥꯕꯣꯅꯤ ꯗꯥꯕꯣꯅꯤ ꯆꯍꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯨꯟꯒꯤ ꯇꯔꯥ ꯀꯨꯟꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯤꯜꯝꯒꯤ ꯂꯝꯕꯤꯁꯤꯗ ꯐꯤꯜꯝꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯎꯕ ꯍꯧꯖꯔꯛꯑꯦ ꯑꯣꯜꯃꯣꯁ 30 yearsꯐꯥꯎ ꯁꯨꯔꯝꯃꯅꯤ ꯑꯗꯣ ꯁꯤꯗꯒꯤ ꯎꯕ ꯍꯧꯔꯛꯑꯦ ꯑꯗꯣ ꯁꯤꯗ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯑꯃ ꯐꯪꯈ꯭ꯔꯦ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯕ ꯔꯤꯀꯣꯛꯅꯦꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯈ꯭ꯔꯦ ꯐꯦꯝ ꯐꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯗꯥꯕꯣꯅꯤꯁꯦ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅ ꯁꯣꯟꯅꯍꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯃ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯊꯝꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯪꯁꯇꯔꯁꯤꯡꯁꯤꯗꯅ ꯀꯔꯝꯕ ꯍꯥꯏꯗꯤ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯒ ꯊꯝꯕꯤꯔꯝꯃꯣ ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯗꯨꯗꯤ ꯀꯩꯅꯣꯅꯤ ꯑꯦꯆꯤꯞꯃꯦꯟꯗꯨꯗꯒꯤꯕꯨꯗꯤ ꯂꯥꯛꯇꯣꯏꯅꯤꯀꯣ ꯍꯧꯔꯛꯏꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛ ꯁꯒꯥꯏꯒꯤ ꯂꯩꯕꯥꯛ ꯁꯔꯥꯁꯟꯈꯩ ꯍꯥꯏꯅꯕ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯑꯗꯨ ꯉꯝꯗ꯭ꯔꯒꯁꯨ ꯑꯦꯟꯇꯥꯌꯔ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯀꯤ ꯁ꯭ꯄꯦꯁꯁꯤꯗꯗꯤ ꯍꯧꯒꯠꯂꯛꯏꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯅꯤꯅꯦ ꯃꯥꯅ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯃꯤꯅꯦ ꯍꯥꯏꯕꯗꯣ ꯑꯐꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯄꯣꯄꯨꯂꯥꯔꯤꯇꯤꯗꯣ ꯅꯠꯇꯕ ꯑꯗꯨꯃꯗꯤ ꯄꯥꯝꯃꯦ ꯑꯗꯨ ꯄꯥꯝꯕꯗꯨꯅ ꯃꯔꯝ ꯑꯗꯨ ꯄꯥꯝꯕ ꯍꯥꯏꯁꯤꯗ ꯃꯇꯣꯝꯗ ꯄꯨꯛꯂꯥꯎ ꯀꯦꯜꯂꯛꯇꯧꯗꯤ ꯅꯠꯇꯦꯗꯅ ꯑꯩ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯕꯗꯤ ꯗꯔꯀꯥꯔ ꯂꯩꯗꯅ ꯑꯐꯕ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯃ ꯑꯣꯏꯕ ꯇꯥꯔꯒ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯃꯣꯔꯦꯜ ꯀꯦꯔꯦꯛꯇꯔ ꯂꯣꯏꯅꯃꯛ ꯒꯨꯗ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯕꯗ ꯅꯣꯠ ꯑꯣꯟꯂꯤ ꯑꯦꯛꯇꯤꯡ ꯈꯛꯇ ꯅꯠꯇꯦꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯃꯣꯔꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟ ꯁꯤꯁꯤꯃ ꯌꯥꯔꯤꯉꯩ ꯉꯝꯅꯕ ꯍꯥꯏꯗꯤ ꯀꯥꯏꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯀꯩꯅꯣ ꯑꯃꯗ ꯑꯗꯨꯒ ꯍꯌꯦꯡ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯇꯤꯟꯅꯖꯔꯤꯕ ꯈꯔꯗꯪꯗꯨꯅꯁꯨ ꯑꯣꯏꯔꯁꯨ ꯃꯨꯔꯇꯤ ꯑꯃꯇꯪꯒ ꯁꯥꯔꯒ ꯃꯥꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯃꯒ ꯊꯝꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯒꯗꯤ ꯌꯧꯍꯟꯅꯤꯡꯉꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯗꯥꯕꯣꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯕꯣꯅꯤꯅ ꯅꯤꯡꯁꯤꯡꯕ ꯑꯦꯅꯤ ꯃꯨꯚꯤꯗꯒꯤ ꯗꯥꯕꯣꯅꯤꯅ ꯀꯨꯝꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯨꯚꯤ ꯑꯃ ꯍꯦꯛꯇꯗꯒꯤ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯈꯠꯄꯤꯔꯒ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯟꯖꯥꯗ ꯂꯧꯃꯤꯟꯅꯁꯦ ꯃꯤꯁꯇꯔ ꯈꯗꯥꯡ ꯑꯗꯒꯤ ꯗꯥꯏꯂꯣꯛꯄꯨꯗꯤ ꯍꯣꯏ ꯑꯇꯩ ꯃꯌꯥꯝ ꯂꯩ ꯀꯌꯥꯁꯨ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯁꯤꯡꯗꯦ ꯑꯃꯐꯥꯎ ꯃꯤꯁꯇꯔ ꯈꯗꯥꯡꯒꯤ ꯗꯥꯏꯂꯣꯛ ꯑꯃꯈꯛꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯇꯥꯆꯧꯕꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯗ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯀꯩ ꯍꯥꯏꯔꯝꯃꯤꯕ ꯑꯩꯈꯣই ꯄꯥꯕꯨꯡꯅ ꯌꯥꯝ ꯇꯝꯃꯒ ꯌꯥꯝ ꯍꯩꯔꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯤꯇꯪ ꯇꯝꯃ ꯌꯥꯝ ꯍꯩꯌꯦꯅ ꯍꯥꯏꯕꯗꯣ BA ꯇꯝꯃꯒ ꯌꯥꯝ ꯍꯩꯔꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯦꯇ꯭ꯔꯤꯀꯨꯂꯦꯠꯅ ꯌꯥꯝ ꯍꯩꯕꯗꯨꯅ ꯍꯦꯟꯅ ꯏꯖꯠ ꯂꯩ ꯍꯥꯏꯕꯗꯣ ꯀꯥꯎꯔꯕꯣ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔꯒꯤ ꯑꯦꯖꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯌꯥꯅꯣ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯒꯤ एजुकेशनल क्वालिफिकेशन क्या नो डिग्री तो नती है इन दरकार ले ज्ञान दुनी सिदंग थंगे दाबोनी की चिल्ल मतम क्या काई थोकपिरगा खोय खंजल ना हाइचरबु मतम दंगा सिगी एपिसोड असिबु मपुंग फाहान बिबगे दमकता खंजल की माइकैदगी दाबोनी बु थागत फोंदोकचर आइना सो खंजल लो यामना थागतपा फोंदोकचाइ आदि सिगी यामना मगुल लेबा स्पेस अमा
ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣ ꯌꯥꯝ ꯁꯥꯡꯅ ꯈꯣꯟꯖꯦꯜꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣꯁꯤꯡꯗ ꯍꯥꯏꯗꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯃꯌꯥꯝ ꯎꯅꯗꯅ ꯏꯟꯁꯄꯤꯔꯦꯁꯟ ꯍꯧꯒꯠꯂꯤꯕ ꯅꯍꯥꯁꯤꯡꯗꯤ ꯏꯊꯤꯜ ꯄꯤꯕꯗ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯑꯐꯕ ꯄꯥꯎꯖꯦꯜ ꯁꯟꯗꯣꯛꯄ ꯆꯦꯅꯦꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯄꯨꯡ ꯐꯥꯕ ꯃꯌꯥꯝꯅꯁꯨ ꯈꯣꯟꯖꯦꯜ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯏꯝꯄ꯭ꯔꯦꯁ ꯇꯧꯖꯔꯦ ꯃꯌꯥꯝꯅꯁꯨ ꯈꯣꯟꯖꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯇꯝꯗ ꯍꯥꯏꯔꯒꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟꯁ ꯀꯥꯏꯅ ꯂꯥꯏꯛ ꯁꯤꯌꯔ ꯌꯥꯝ ꯇꯧꯕꯤꯔꯣ ꯋꯥꯐꯝꯁꯤ ꯊꯝꯖꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯍꯦꯝꯄꯔ ꯑꯃꯒ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯥꯏꯇꯣ ꯑꯦꯟ ꯁꯟꯁꯇꯒꯤ ꯁꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯦ ꯑꯁꯤ ꯒꯤꯐ ꯍꯦꯝꯄꯔ ꯌꯥꯝ ꯐꯪꯉꯦ ꯒꯤꯐ ꯍꯦꯝꯄꯔ ꯉꯥꯡꯉꯥꯏ ꯊꯦꯡꯛ ꯌꯨ